hello. ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯌꯦꯡꯕ ꯌꯥꯎꯇꯥꯔꯗꯤ ꯑꯩꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯇꯥꯕ꯭ꯔꯥꯅ ꯍꯥꯏꯐꯦꯠ ꯇꯥꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ. ꯑꯩꯅ ꯉꯥꯡꯉꯤ ꯈꯣꯟꯖꯦꯟꯁꯦ ꯍꯧꯕ꯭ꯔꯥ ꯍꯧꯗꯕ꯭ꯔꯥ? ꯍꯧꯕ꯭ꯔꯥ ꯍꯧꯗꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯀꯃꯦꯟꯗ ꯑꯗꯨꯒ ꯇꯥꯛꯄ ꯍꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯤ. ꯈꯣꯟꯖꯦꯟꯁꯦ ꯁꯥꯇ꯭ꯔ ꯌꯦꯡꯕ ꯌꯥꯎꯇꯥꯔꯗꯤ ꯑꯩ ꯇꯥꯏꯁꯦ ꯈꯣꯟꯖꯦꯟ ꯊꯣꯛꯄ꯭ꯔꯥ ꯑꯩ ꯆꯦꯛ ꯇꯧꯕ ꯋꯥꯅꯤꯗ ꯇꯥꯛꯄ ꯍꯧꯗ꯭ꯔꯤꯀꯥꯟꯗ. ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯔꯤꯖꯣꯂꯨꯁꯟꯗ ꯆꯪꯉꯒ ꯑꯗꯨꯝ ꯀꯩꯅꯣ ꯃꯥꯒꯤ ꯔꯤꯖꯣꯂꯨꯁꯟꯗꯣ ꯑꯗꯨꯝ ꯍꯦꯟꯀꯠꯍꯜꯂꯣ, ꯍꯥꯏꯗꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅꯕ. ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯁꯤꯌꯔ ꯇꯧꯕ ꯑꯃ, ꯂꯥꯏꯚꯁꯦ ꯍꯥꯏꯐꯦꯠ ꯁꯤꯌꯔ ꯇꯧꯒꯦ. ꯒꯨꯗ ꯃꯣꯔꯅꯤꯡ NRS ꯆꯧꯙꯨꯔꯤ, ꯒꯨꯗ ꯃꯣꯔꯅꯤꯡ. ꯑꯩꯒꯤ ꯚꯣꯏꯁꯁꯦ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨ. ꯍꯧꯕ꯭ꯔꯥ ꯍꯧꯗꯕ꯭ꯔꯥ? ꯚꯣꯏꯁꯁꯦ ꯚꯣꯏꯁ ꯑꯩꯅ ꯇꯥꯏꯁꯦ ꯈꯣꯟꯖꯦꯟꯁꯦ ꯌꯥꯔꯕ꯭ꯔꯥ? ꯈꯣꯟꯖꯦꯟꯁꯦ ꯍꯧꯕ꯭ꯔꯥ ꯍꯧꯗꯕ꯭ꯔꯥꯗꯣ. ꯑꯣꯀꯦ, ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯔꯦ ꯑꯕꯤꯅꯥꯁꯅ. ꯑꯗꯨꯗꯤ ꯍꯧꯔꯁꯤ, ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯁꯤ. ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯄꯨꯡ ꯇꯧꯒꯨꯝꯁꯦ ꯑꯩꯈꯣꯏ ꯄꯨꯡ 3ꯇꯩ ꯍꯧꯅꯤ ꯍꯥꯏꯇꯥꯔꯗꯤ 3 ꯆꯞ ꯆꯥꯕꯤꯗꯩ ꯍꯧꯒꯗꯕꯅꯤ. ꯊꯦꯡꯕ ꯉꯟꯕ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯉꯥꯏꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯂꯩꯇꯦ. ꯑꯩꯈꯣꯏ ꯍꯧꯔꯅꯤ, ꯁꯥꯇ꯭ꯔ ꯑꯃꯈꯛꯇꯪ ꯑꯣꯏꯒꯦꯔꯥ ꯑꯅꯤꯈꯛꯇꯪ ꯑꯣꯏꯒꯦꯔꯥ. ꯑꯗꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ, ꯁꯤ ꯀ꯭ꯂꯥꯁ ꯍꯧꯖꯤꯛ ꯇꯥꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 11ꯒꯤ ꯃꯦꯠꯁ ꯀꯣꯔꯁꯅꯦ ꯑꯩꯈꯣꯏ ꯇꯥꯛꯇꯣꯏꯁꯦ. ꯀ꯭ꯂꯥꯁ 11 ꯃꯦꯠꯁꯁꯨ ꯍꯥꯏꯔꯤꯁꯦ. ꯑꯗꯣ ꯁꯤꯗ ꯇꯧꯗꯣꯏꯁꯦ ꯁꯤꯗꯤ ꯐ꯭ꯔꯤ ꯅꯠꯇꯦ. ꯁꯤꯒꯤ ꯀ꯭ꯂꯥꯁ 11ꯒꯤ ꯃꯦꯠꯁꯀꯤ ꯀꯣꯔꯁ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯇꯣꯏꯁꯦ ꯐ꯭ꯔꯤ ꯅꯠꯇꯦ. ꯀꯩꯒꯤ ꯐ꯭ꯔꯤ ꯅꯠꯇ꯭ꯔꯤꯅꯣ ꯍꯥꯏꯀꯥꯟꯗ, ꯁꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦꯀꯣ, ꯁꯤ ꯊꯥ 5ꯒꯤ ꯀꯣꯔꯁꯅꯤ. ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 11ꯒꯤ ꯃꯦꯠꯁꯁꯦ ꯊꯥ 5 ꯆꯨꯝꯅ ꯇꯥꯛꯇꯣꯏꯅꯦ ꯑꯩꯅ. ꯑꯗꯨꯗ ꯄꯩꯁꯥꯗꯣ ꯑꯩꯅ ꯐꯨꯜ ꯀꯣꯔꯁꯀꯤ 4,000 ꯍꯥꯏꯈꯤꯕꯅꯤ. ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯅꯤꯗꯤ, ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒ ꯍꯌꯦꯡꯒꯤ ꯚꯤꯗꯤꯑꯣꯒ ꯑꯅꯤꯁꯤꯗꯤ ꯐ꯭ꯔꯤ ꯑꯣꯏꯍꯟꯒꯅꯤ. ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯦꯡ ꯌꯥꯍꯟꯒꯅꯤ. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯚꯤꯗꯤꯑꯣꯗꯒꯤ ꯑꯣꯡꯂꯤ ꯗ ꯄꯦꯠ ꯁ꯭ꯇꯨꯗꯦꯟ, ꯍꯥꯏꯗꯤ ꯄꯩꯁꯥ ꯊꯤꯕ ꯁꯥꯇ꯭ꯔ ꯈꯛꯇꯪ ꯌꯦꯡ ꯌꯥꯔꯅꯦꯕ. ꯑꯗꯨꯅ ꯉꯁꯤꯁꯤꯗꯤ ꯂꯥꯏꯚ ꯊꯥꯏꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯦꯡ ꯌꯥꯒꯅꯤ. ꯑꯗꯨꯅ ꯐꯥꯔꯁ 2 ꯚꯤꯗꯤꯑꯣ ꯉꯁꯤꯒ ꯍꯌꯦꯡꯒ. ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯅꯩꯅꯗꯣꯏꯅꯣꯗꯣ ꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ. ꯑꯩꯈꯣꯏ ꯀꯩ ꯅꯩꯅꯗꯣꯏꯅꯣ ꯍꯥꯏꯀꯥꯟꯗ, ꯀ꯭ꯂꯥꯁ 11ꯒꯤ ꯃꯦꯠꯁꯅꯦ ꯑꯩꯈꯣꯏ ꯅꯩꯅꯗꯣꯏꯁꯦ. ꯁꯤꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ NDA, ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ, NDA, JEE ꯁꯤꯗ ꯍꯪꯕ ꯀꯣꯏꯁꯟ, NDAꯗ ꯕꯦꯁ ꯇꯧꯔꯒ ꯑꯌꯥꯝꯕꯅ, ꯑꯗꯒꯤ JEEꯗ ꯕꯦꯁ ꯇꯧꯔꯒ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯇꯧꯗꯣꯏꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯛꯇꯣꯏ ꯈꯨꯇꯥꯛꯁꯦ ꯀꯃꯥꯏꯅ ꯇꯥꯛꯂꯛꯇꯣꯏꯅꯣ ꯍꯥꯏꯀꯥꯟꯗ, ꯆꯦꯞꯇꯔ ꯑꯃ ꯐꯨꯜ ꯂꯣꯏꯔ ꯃꯇꯨꯡꯗ, ꯆꯦꯞꯇꯔꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯆꯦꯞꯇꯔꯗꯨꯗ ꯀꯔꯤ ꯀꯣꯏꯁꯟ NDAꯗ ꯍꯪꯈꯤ, ꯆꯦꯞꯇꯔꯗꯨꯗ ꯀꯔꯤ ꯀꯣꯏꯁꯟ, ꯆꯦꯞꯇꯔꯗꯨꯗꯒꯤ ꯀꯔꯤ ꯀꯣꯏꯁꯟ JEEꯗ ꯍꯪꯈꯤ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯅꯩꯅꯔꯒ, ꯅꯪꯅ ꯍꯌꯦꯡ ꯀ꯭ꯂꯥꯁ 11, 12ꯁꯦ ꯂꯣꯏꯔꯀꯥꯟꯗ, ꯁꯤꯒꯤ ꯀꯣꯔꯁꯁꯦ ꯂꯣꯏꯔꯀꯥꯟꯗ, ꯊꯥ 5ꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯀꯗꯧꯔꯤꯕ ꯀꯣꯔꯁꯁꯦ ꯂꯣꯏꯔꯀꯥꯟꯗ, ꯅꯪꯅ ꯊꯥꯅꯤꯡꯉꯤꯕ NDA, JEE ꯃꯌꯥꯝꯗꯣ ꯂꯣꯏ ꯐꯥꯎꯕ ꯉꯝꯅꯕ ꯃꯑꯣꯡꯗ ꯇꯥꯛꯇꯣꯏꯅꯤ.
ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯩꯁꯥꯁꯨ ꯊꯤꯍꯜꯂꯤꯁꯦ ꯍꯣꯏ ꯀꯃꯦꯟ ꯈꯔ ꯌꯦꯡꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯑꯣꯏ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅꯁꯨ ꯑꯩ ꯀꯩꯅꯣꯗ ꯄꯤꯔꯤꯁꯦ ꯑꯩꯒꯤ ꯁꯤꯗ ꯑꯍꯥꯟꯕ ꯀꯦꯞꯁꯟꯗ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗ ꯑꯩꯅ ꯊꯥꯏꯁꯦ ꯍꯥꯎ ꯇꯨ ꯁ꯭ꯇꯗꯤ ꯃꯦꯠꯁ ꯍꯥꯏꯕ ꯃꯦꯠꯁꯁꯦ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯟꯕ ꯁꯕꯖꯦꯛ ꯑꯣꯏꯅ ꯂꯧꯅꯩꯀꯣ ꯑꯗꯣ ꯍꯥꯎ ꯇꯨ ꯁ꯭ꯇꯗꯤ ꯃꯦꯠꯁ ꯑꯩꯈꯣꯏ ꯃꯦꯠꯁꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯝꯁꯤꯒꯦ ꯁꯤꯅꯦꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯇꯗꯤ ꯇꯧꯁꯤꯒꯦ ꯁꯤꯅꯦꯕ ꯍꯥꯎ ꯇꯨ ꯁ꯭ꯇꯗꯤ ꯃꯦꯠꯁ ꯌꯥꯔꯦꯀꯣ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯑꯝꯇ ꯀꯩꯅꯣ ꯇꯧꯒꯦ ꯁꯤꯌꯥꯔ ꯇꯧꯒꯦ ꯋꯥꯆꯞꯇ ꯑꯝꯇ ꯁꯤꯌꯥꯔ ꯇꯧꯒꯦ ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯑꯣꯀꯦ ꯑꯩꯒꯤ ꯒ꯭ꯔꯨꯞ ꯑꯩꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜ ꯒ꯭ꯔꯨꯞ ꯏꯟꯇ꯭ꯌꯨꯇꯤꯞ ꯄꯥꯔꯤ ꯑꯦꯀꯥꯗꯃꯤꯗ ꯑꯩ ꯍꯧꯖꯤꯛ ꯁꯦꯟꯇ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕꯅꯤ ꯁꯤꯌꯥꯔ ꯇꯧꯁꯤꯟꯒꯦ ꯂꯤꯡꯁꯦ ꯀꯅꯥꯝꯇ ꯁꯥꯇ꯭ꯔ ꯑꯝꯇꯅ ꯈꯪꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯁꯤꯒꯤꯗꯤ ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯍꯥꯟꯕꯅꯤꯅ ꯀꯅꯦꯛꯁꯟ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯈꯣꯟꯖꯦꯜ ꯇꯞꯄꯦ ꯍꯥꯏꯔꯕ ꯁꯤꯗ ꯑꯩꯈꯣꯏ ꯑꯦꯟ ꯑꯦꯁ ꯆꯧꯙꯨꯔꯤꯅ ꯍꯥꯏꯁꯦ ꯈꯣꯟꯖꯦꯜ ꯇꯞꯄꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯦ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯇꯞꯄ꯭ꯔꯕ ꯌꯥꯝ ꯇꯞꯄꯤꯔꯕ ꯈꯣꯟꯖꯦꯜꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀ꯭ꯂꯥꯁ 11 ꯑꯩꯒꯤ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯗ ꯊꯥꯔꯒꯦ ꯑꯣꯀꯦ ꯊꯥꯈ꯭ꯔꯦ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯗ ꯌꯥꯔꯦ ꯀꯛꯈ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯔꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯔꯁꯤ ꯌꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯗꯣꯏ ꯑꯩꯅ ꯑꯩꯈꯣꯏ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯀꯣꯔꯁꯁꯤꯗ ꯀ꯭ꯂꯥꯁ 11ꯒꯤ ꯀꯣꯔꯁꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯥꯛꯇꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯂꯦꯠꯐꯣꯝ ꯑꯅꯤ ꯁꯤꯖꯤꯟꯅꯒꯅꯤ ꯀꯔꯤ ꯄ꯭ꯂꯦꯠꯐꯣꯝꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯌꯨꯇꯨꯞ ꯂꯥꯏꯚꯇꯅꯤ ꯑꯩꯅ ꯇꯥꯛꯂꯛꯇꯣꯏꯁꯤꯅ ꯑꯗꯨꯒ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯇꯣꯏ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯅ ꯑꯣꯐꯂꯥꯏꯟꯗ ꯇꯥꯛꯏꯕ ꯌꯥꯔꯦꯀꯣ ꯌꯨꯝꯗꯒ ꯇꯥꯛꯏꯕ ꯈꯨꯇꯥꯛ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏ ꯍꯛꯊꯦꯡꯅꯅ ꯎꯅꯔꯒ ꯇꯥꯛꯏꯕ ꯈꯨꯇꯥꯛꯇꯣ ꯑꯗꯒꯤ ꯇꯥꯗꯅ ꯇꯥꯛꯀꯅꯦꯕ ꯍꯥꯏꯕ ꯍꯦꯛꯇꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗꯗꯤ ꯁꯤꯗ ꯌꯨꯇꯨꯞꯇ ꯇꯥꯛꯑꯅꯤ ꯍꯧꯖꯤꯛ ꯇꯥꯛꯏꯕ ꯈꯨꯇꯥꯛꯁꯤꯗ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯂꯥꯁ ꯋꯥꯔꯛ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯣꯏꯁꯟ ꯈꯔ ꯍꯣꯠꯂꯅꯤ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥꯅ ꯑꯩꯅ ꯍꯣꯠꯍꯟꯗꯣꯏꯅꯦꯕ ꯑꯗꯨ ꯍꯣꯠꯄꯩꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯗꯨ ꯍꯣꯠꯍꯟꯕꯩꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯇꯣꯉꯥꯟꯅ ꯄꯩꯁꯥ ꯊꯤꯕ ꯁꯥꯇ꯭ꯔꯉꯩꯒꯤ ꯑꯩꯅ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯦ ꯁꯤꯁꯤꯒꯤ ꯋꯥꯆꯞꯇ ꯑꯗꯨꯗ ꯅꯣꯏꯅ ꯍꯣꯠꯄ ꯃꯌꯥꯝꯗꯣ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯗ ꯆꯦꯛ ꯇꯧꯅꯦꯕ ꯍꯥꯏꯕ ꯍꯦꯛꯇꯗꯤ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯇꯥꯛ ꯇꯥꯔꯗꯤ ꯀꯩꯅꯣ ꯇꯧꯏ ꯈꯣꯠꯂꯤ ꯍꯧꯖꯤꯛꯀꯤ ꯑꯣꯐꯂꯥꯏꯟꯅ ꯍꯦꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯊꯣꯛꯍꯟꯒꯨꯝꯁꯦꯕ ꯑꯗꯣ ꯅꯣꯏ ꯁꯥꯇ꯭ꯔꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯅꯣꯏ ꯁꯥꯇ꯭ꯔꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯗꯤ ꯑꯗꯨꯝ ꯃꯤꯅ ꯑꯣꯐꯂꯥꯏꯟꯅ ꯍꯦꯜꯂꯦ ꯍꯥꯏꯗꯣ ꯆꯨꯝꯃꯛꯇꯣꯏꯅꯤ ꯑꯗꯣ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏ ꯍꯧꯔꯁꯤ ꯍꯥꯎ ꯇꯨ ꯁ꯭ꯇꯗꯤ ꯃꯦꯠꯁ ꯍꯥꯏꯕ ꯃꯦꯠꯁꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯁ꯭ꯇꯗꯤ ꯇꯧꯅꯤ ꯁꯤꯅꯦꯕ ꯌꯥꯔꯦꯀꯣ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗ ꯍꯧꯖꯤꯛ ꯍꯪꯉꯤꯁꯦ ꯍꯥꯎ ꯇꯨ ꯁ꯭ꯇꯗꯤ ꯃꯦꯠꯁꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔ ꯁ꯭ꯇꯗꯤ ꯇꯧꯅꯤ ꯑꯩ ꯁꯥꯇ꯭ꯔ ꯌꯥꯝꯅ ꯃꯦꯠꯁꯁꯦ ꯑꯁ ꯂꯨꯏ ꯁꯤꯅꯦꯕ ꯍꯥꯏꯗꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯅ ꯂꯨꯗꯦ ꯁꯤꯅꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯁ꯭ꯇꯗꯤ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯑꯩ ꯄꯤꯛꯆꯔ ꯑꯃ ꯄꯨꯊꯣꯔꯛꯀꯦ ꯉꯁꯤꯗꯤ ꯑꯪꯀ ꯇꯥꯛꯀꯨꯝꯁꯦ ꯍꯥꯏꯗꯤ ꯑꯪꯀ ꯍꯥꯏꯁꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔ ꯇꯝꯒꯅꯤ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯌꯦꯡꯁꯤ
ꯌꯥꯛꯇ꯭ꯔꯤꯁꯤꯅ ꯑꯣꯀꯦ ꯁꯤ ꯄꯤꯛꯆꯔꯁꯦ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯄꯤꯛꯆꯔꯁꯦ ꯌꯦꯡꯉꯁꯤ ꯑꯗꯨꯝ how to study maths ꯑꯩꯈꯣꯏ ꯃꯦꯠꯁꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯝꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯦꯠꯁꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯝꯒꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯦꯠꯁꯁꯤꯗꯤ ꯁ꯭ꯇꯗꯤ ꯇꯧꯔꯣꯏꯗꯕꯅꯤ how to study maths ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯦꯠꯁꯁꯤꯗꯤ ꯁ꯭ꯇꯗꯤ ꯇꯧꯔꯣꯏꯗꯕꯅꯤ ꯃꯦꯠꯁꯇꯤ ꯀꯩꯗꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ we have to fight ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯁꯦ how to study maths ꯍꯥꯏꯔꯒ ꯁꯤ ꯃꯦꯠꯁꯅꯤ ꯁꯤꯒꯤ ꯗ꯭ꯔꯥꯒꯟꯁꯦ ꯃꯦꯠꯁꯅꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯅꯪ ꯁꯥꯇ꯭ꯔꯅꯤ ꯁꯤꯁꯤꯅ ꯊꯥꯡꯕ ꯍꯥꯏꯁꯤꯅ ꯑꯗꯣ how to study maths ꯍꯥꯏ ꯀꯥꯟꯗ ꯁꯤꯗ ꯃꯥꯅ ꯈꯨꯝꯃꯤ ꯄꯥꯎꯈꯨꯝꯁꯦ don't just read it ꯍꯥꯏꯗꯤ ꯈꯤꯇꯪ ꯄꯥꯒꯅꯨ ꯁꯤꯅꯤ fight it ꯁꯤꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯦꯝ ꯌꯨꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅ ꯍꯥꯏꯕ ꯑꯃ ꯂꯩ ꯇꯣꯝꯕ ꯀꯧꯋꯦ ꯃꯥꯅ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯦꯠꯁꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯄꯥꯗꯣꯏꯅꯣꯅ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯒꯤ ꯑꯗꯣ ꯃꯥꯅ ꯀꯃꯥꯏꯅ ꯃꯦꯠꯁꯦ ꯍꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯦꯠꯁꯦ ꯐꯖꯅ ꯍꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯄꯥꯒꯅꯤ ꯍꯥꯏ ꯀꯥꯟꯗ ꯅꯪ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯪꯀ ꯑꯗꯨꯝ ꯍꯣꯠꯂꯣꯕ ꯇꯨꯝꯃꯝꯗꯥꯏꯗ ꯍꯣꯠꯂꯣꯕ ꯑꯗꯒꯤ ꯅꯪ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯉꯥꯛꯇꯪ ꯄꯣꯊꯥꯔꯁꯨ ꯑꯪꯀ ꯍꯣꯠꯂꯣꯕ ꯏꯔꯨꯖꯔꯝꯗꯥꯏꯁꯨ ꯑꯪꯀ ꯍꯣꯠꯂꯣꯁꯦ ꯑꯪꯀꯁꯦ ꯑꯗꯨꯝ ꯂꯩꯃꯤꯟꯅꯧ ꯁꯤꯅꯦꯕ ꯑꯗꯨꯗ ꯃꯦꯠꯁ ꯍꯩꯒꯅꯦꯕ ꯃꯦꯠꯁꯇ ꯌꯥꯝ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯍꯦꯛꯇ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯦꯅ ꯃꯤꯅ ꯇꯝꯅꯔꯦꯅ ꯄꯪꯊꯝ ꯇꯝꯕ ꯄꯪꯇꯧ ꯇꯧꯔꯒꯗꯤ ꯑꯗꯨꯅꯗꯤ ꯃꯦꯠꯁ ꯍꯩꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯁꯤꯅꯦ ꯌꯥꯔꯦꯀꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯦ ꯑꯗꯨꯅ ꯃꯦꯠꯁꯇꯤ ꯁ꯭ꯇꯗꯤ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯦꯠꯁꯇꯤ ꯐꯥꯏꯠ ꯇꯧꯒꯗꯕꯅꯤ ꯌꯥꯔꯦꯀꯣ ꯀꯔꯤꯒ ꯐꯥꯏꯠ ꯇꯧꯒꯅꯤ ꯍꯥꯏ ꯀꯥꯟꯗ ꯅꯪꯒꯤ ꯄꯦꯟ ꯑꯃꯁꯨꯡ ꯄꯦꯄꯔꯒ ꯑꯗꯩ ꯅꯪ ꯍꯨꯃꯥꯡ ꯑꯃꯁꯨꯡ ꯅꯪꯒꯤ ꯄꯤꯒ ꯂꯣꯏꯅꯅ ꯅꯪ ꯐꯥꯏꯠ ꯇꯧꯒꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯊꯤꯑꯣꯔꯦꯝ ꯈꯨꯗꯤꯡꯃꯛ ꯏꯀ꯭ꯋꯦꯁꯟ ꯈꯨꯗꯤꯡꯃꯛ ꯑꯗꯒꯤ ꯑꯦꯅꯤ ꯏꯆꯝ ꯆꯝꯕ ꯈꯨꯗꯤꯡꯃꯛ ꯌꯥꯔꯦꯀꯣ ꯃꯦꯠꯁꯇ ꯏꯆꯝ ꯆꯝꯃꯤ ꯍꯥꯏꯔꯤꯕꯗꯣ ꯅꯪꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯗ꯭ꯔꯤꯕꯧ ꯅꯪꯅ ꯖꯣꯏ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯧ ꯅꯪ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯦꯕ ꯌꯥꯔꯦꯀꯣ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯏꯒꯦꯔꯥ ꯀ꯭ꯂꯥꯁꯇ ꯑꯣꯏꯒꯦꯔꯥ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯑꯣꯏꯒꯦꯔꯥ ꯅꯪ ꯀꯣꯐꯤ ꯑꯃ ꯅꯥꯀꯟꯗ ꯅꯪ ꯅꯥꯛꯇ ꯊꯝꯃꯒ ꯁꯨꯃꯥꯏꯅ ꯀꯣꯐꯤ ꯑꯃ ꯅꯪ ꯅꯥꯀꯟꯗ ꯊꯝꯃꯒ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦꯕ ꯑꯗꯣ ꯅꯪ ꯕꯦꯇꯜ ꯃꯌꯥꯝꯗꯤ ꯅꯪ ꯂꯥꯟꯐꯝ ꯃꯌꯥꯝꯗꯤ ꯊꯦꯡꯅꯒꯅꯦꯕ ꯌꯥꯔꯦꯀꯣ ꯂꯥꯟꯐꯝ ꯃꯌꯥꯝ ꯊꯦꯡꯅꯗꯣꯏꯅꯤ ꯅꯪ ꯂꯥꯟꯐꯝ ꯃꯌꯥꯝꯗꯤ ꯂꯨꯖ ꯑꯣꯏꯅꯦꯕ ꯅꯪ ꯗꯤꯐꯤꯠ ꯑꯣꯏꯅꯦꯕ ꯑꯗꯨꯕꯨ ꯅꯪ ꯁꯔꯦꯟꯗꯔꯗꯤ ꯁꯨꯛꯇꯧ ꯇꯧꯒꯅꯣꯕ ꯌꯥꯔꯦꯀꯣ ꯑꯩ ꯂꯥꯟꯐꯝ ꯃꯌꯥꯝ ꯑꯃ ꯑꯩ ꯊꯦꯡꯅꯔꯦ ꯑꯗꯨꯗ ꯑꯩ ꯃꯥꯏ ꯄꯥꯛꯇ꯭ꯔꯦꯅ ꯅꯪ ꯁꯔꯦꯟꯗꯔꯗꯤ ꯇꯧꯊꯣꯛꯀꯅꯣꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯁꯨ ꯅꯪ ꯑꯗꯨꯝ ꯍꯣꯠꯅꯧ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯑꯪꯀ ꯐꯣꯜ ꯇꯥꯗ꯭ꯔꯦꯅ ꯑꯪꯀ ꯃꯌꯥꯝ ꯍꯣꯠꯂꯀꯥꯟꯗ ꯑꯪꯀ ꯐꯣꯜ ꯇꯥꯗꯕꯁꯦ ꯁꯣꯏꯊꯣꯛꯑꯗꯣꯏꯅꯦ ꯑꯪꯀ ꯐꯣꯜ ꯇꯥꯗ꯭ꯔꯦꯅ ꯅꯪ ꯊꯥꯗꯣꯛꯄꯗꯤ ꯇꯧꯒꯅꯨ ꯑꯁ ꯇꯣꯛꯊꯣꯛꯑꯒꯦꯅꯗꯤ ꯈꯟꯒꯅꯣꯕ ꯁꯔꯦꯟꯗꯔ ꯇꯧꯒꯅꯣꯕ ꯑꯗꯨꯝ ꯍꯣꯠꯅꯧꯕ ꯑꯗꯨ ꯀꯩꯗꯧꯅꯦꯕ ꯅꯪ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯦꯕ ꯌꯥꯔꯦꯀꯣ ꯅꯪꯒꯤ ꯃꯇꯝꯗꯣ ꯂꯥꯛꯀꯅꯦꯕ ꯌꯥꯔꯦ ꯁꯤꯅꯤ ꯑꯗꯨꯅꯤ ꯃꯦꯠꯁ ꯀꯃꯥꯏꯅ ꯁ꯭ꯇꯗꯤ ꯇꯧꯒꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯗꯣꯟ ꯖꯁ ꯁ꯭ꯇꯗꯤ ꯌꯥꯔꯦꯀꯣ ꯗꯣꯟ just read it ꯌꯥꯔꯦꯀꯣ fight it ꯍꯥꯏꯕ fight ꯇꯧꯕꯤꯌꯣ ꯌꯥꯔꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯤꯗꯣ ꯀꯃꯦꯟ ꯑꯗꯣ ꯑꯩꯈꯣꯏ NSR ꯆꯧꯗꯨꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯑꯩꯁꯤꯗꯤ ꯄꯩꯁా ꯊꯤꯕ ꯈꯛꯇꯪ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯒ꯭ꯔꯨꯞꯇꯨꯒꯤ ꯂꯤꯡꯛꯇꯨꯗꯤ ꯒ꯭ꯔꯨꯞꯇꯨꯗ ꯑꯦꯗ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯣꯔꯁꯁꯤꯒꯤ ꯐꯨꯜ ꯄꯦꯗ ꯇꯧꯕ ꯁꯥꯇ꯭ꯔ ꯈꯛꯇꯪꯒꯤꯅꯦ ꯐꯨꯜ ꯄꯦꯗ ꯇꯧꯗꯕ ꯁꯥꯇ꯭ꯔꯒꯤꯗꯤ ꯄꯦꯗ ꯇꯧꯕ ꯁꯥꯇ꯭ꯔ ꯈꯛꯇꯪꯒꯤꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯅꯪ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯑꯃ ꯍꯥꯟꯅ ꯗꯔꯀꯥꯔ ꯂꯩ ꯁꯤꯃ ꯌꯥꯔꯦ ꯑꯗꯨ ꯅꯦꯛꯁꯇ ꯑꯩꯈꯣꯏ ꯇꯧꯗꯣꯏꯁꯦ ꯔꯥꯏꯠꯁ ꯈꯔ ꯑꯩ ꯍꯧꯖꯤꯛ ꯏꯒꯦꯀꯣ ꯔꯥꯏꯠꯁ ꯈꯔ ꯌꯥꯔꯦꯀꯣ ꯔꯥꯏꯠꯁ ꯍꯧꯖꯤꯛ ꯅꯦꯛꯁꯇ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯚꯣꯏꯁꯁꯦ ꯁꯦꯡꯅ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯁꯤꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯇꯞꯄꯦ ꯍꯥꯏꯕꯁꯨ ꯌꯥꯎꯔꯛꯏꯀꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ What are the next questionꯁꯤꯅ rights okay what are the rights of the students of
maths in maths classroom. Next na koi tawdi na next question ja khoinang ise what are the rights hai rights ti nangi rights to nangna tawba yabdo yare ko nangi rights hai dar di nangna tawba nangna tawba yaba thabak ngai kari no sine what are the rights nangi rights sing do kari no ba of the students of maths angka gi chhatra mana tawba ngamba tawba yaba yare ko magi rights to kari no in the maths classroom once hꯧꯖꯤꯛꯀꯤ ꯑꯪꯀꯒꯤ ꯁꯥꯇ꯭ꯔ ꯑꯃꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯐꯝꯕ ꯃꯇꯝꯗ ꯌꯥꯔꯦꯀꯣ ꯃꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯐꯝꯕ ꯃꯇꯝꯗ ꯃꯥꯅ ꯃꯥꯒꯤ ꯀꯔꯤ ꯔꯥꯏꯠ ꯂꯩꯒꯗꯒꯦ ꯁꯤꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯐꯝꯕꯒ ꯆꯞ ꯃꯥꯟꯅꯩꯅꯤ ꯅꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯅꯣꯏꯒꯤ ꯀꯔꯤ ꯔꯥꯏꯠ ꯂꯩꯒꯦ ꯁꯤꯅꯦꯕ ꯃꯦꯊ꯭ꯁꯀꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯁꯥꯇ꯭ꯔ ꯍꯦꯛ ꯐꯝ ꯇꯥꯔꯗꯤ ꯃꯥꯒꯤ ꯔꯥꯏꯠꯁꯦ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯔꯥꯏꯠꯁꯦ ꯀꯔꯤ ꯂꯩꯒꯦ ꯁꯤꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯌꯦꯡꯉꯁꯦ ꯑꯗꯨꯗꯤ ꯀꯔꯤ ꯔꯥꯏꯠꯁ ꯂꯩꯒꯦ ꯍꯥꯏ ꯀꯥꯟꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛꯅꯤ nang right se kari lege kan ahanba right ta right to be the right to be confused and to share your confusion yare ko ahanba right ta right khani lei du je chhatra amna maths ki classroom da phama matam da kari right legi sine ahan ba right ta nang right to be confused nang chamam na ba ki su kwai de ba aina angka ma tae khala je ba adu nang confused ba as gyan ta de chamam na ba du kai su adu gi right to le sine nang chamam na ba yai sine er ko angka ki class ko di makta nang chamam na ba kai su kwai de sine chamam na ba nang gi right ni sine nang chamam na re na kananom na sawrak tar ba oja na na traga anyone sawrak tar ba ado nang na thingang that ja re sine chamam na ba gi right ni maths classroom da once phang gi tar di confuse at pa ja ai gi right ni aduna ai gi na confuse la kan da kananom ngang tar di na adu da saw ba yai kai gi noi kan da right to be confused lai ri ba nong da yare ko adu confuse khatang oi ba da na te and to share your confusion nang na confuse at ba do oja da share to ba na traga nang gi namana ba phami nei me am da share to ba sin nang gi right ni aduna ngasi de khang jalo nang once maths classroom de hek pham tar di nang confusion chat ba kai su kai de adu nang gi right ni adu confuse ala ma tung nang gi confusion nang confuse ali ba to nang na share to ba su kai su kai de yare ko adu nang gi right ni yare ko ani super right ang yeng si nang na classroom maths classroom da pham tam da kari right like ye do the right to claim a mistake the right to claim a mistake so I nang ko holam me khala ja I was oi du ni I nang ko holam me khala ja natraga nang nakan na mana ba mang ko holam me khala ja I nang ko hole khala ja adu nang na ta du ni nang na yeng du ni adu ani so rights na hining je kai no ai kanda aina kai guma mistake ama aran ba mai na aina hot pa la le kai no ma adu gi mistake to nang na kai no to ba yai sine claim to ba yai sine SRC la le ba yai sine proof to that album lai tar di si la le haiba yai sine nang na kari umba la le oja na hot pa du la le haiba matam da ko oja du na saura ba ado oja du nang gi right mangalam ne yare ko aduna aran ba ma hek lai ba matam da nang la le na haiba yai sine yare ko aduga ahum suba right sina sat maths ki classroom da lai ba matam da maths ki chhatra amana labor rights ahum suba kai na kan the right to speak, listen, and be heard. Yare ko ahum sub rights na kai right no kan the right to speak nang ngang thok pa yare ko nang khang da ba natraga nang gi any idea ma yare ko ojana holi ba mowong du ju sumi ado ai sir ai gi ju atopa another way another approach another method amal laina nang hai ba yare ko aduni right to speak ai je yare ko nang wangang thok ba kai ju kai de sine adu gi right lai sine yare ko ade listen nang tabi right su lai ba ojana ngangi mayam na mana ngangi mayam do class maths classroom nang taba gi right lai and be heard yare ko listen ga heart ke khena do khang ko aduna the right to speak listen and be heard yare ko
mari super right last right haitare noina classroom amda maths classroom amda leidu right se ahum leikare last ki right sina kaino kan the right to aina yib do ngasi di maths ta kum je hengde maths ta ba ujing ngasi di angka je kamai toraga tawino kamai tor ho tu no haiba mayam do yengse the right to right nang ibagi right leiba ozani ta ko mayam nang note tausan ba isan ba nang notebook to isan ba gi right lei yare ko do and represent only what makes sense to you yare ko ahum mari super right ni yam phajaba right se kai right na kan right to right nang na iba yaiba iba nang gi hak ni sine nang gi right ni sine they do and represent only what makes sense to you nang on the sense hok ba khatang nang on the sense hok ba khatang iba represent over nang na hot ba adu yai sine yare ko haide nang ozana like ta ko tam do ozana pagak tak sale khala jam nang on di sense hok tre nang on di gyan ta dre as sara tai je kai no khang dre sine am na ai du je adum gan da nang sin da ba ke su idea yare ko mari su ba right na je nang na gyan ta ba khatang nang on the sense hok ba khatang yare ko nang on the sim di phajai si ke no to wi hai ba do adu do sense nang on sense do bo do sense hok ba do adu do nang na copy to san ba hot pa represent to ba ka hot pa sana ba adu du gi right lai sine aduna right mari je yeah important we right ni aduna ai classroom do we gara ma do we gara once you are in the maths classroom you have this four rights so gi right mari je nang lai ko adu ne hus lai je aduna silai ra kana kana kamela yan tienge okay okay how's about the yan tanari bra mathangi topic sina kaino ai kanda mathangi topic sina yengsi mathangi topic sina koi angka ji kamai tor pa do no sina ado ai sira wari yung thang busla ke na saide jo angka gi maram da ngang ya ko ramanujan hai je ramanujan srinivasan ramanujan Ramanujan have a famous mathematician ko made laipok ni boy nei ni yare ko hauju au da prithvi one of the greatest mathematician ni khoi Ramanujan hai je India ma sa ni ado yam thin nei ba mathematician hai tare khoi laipok ni ga ju haina yare ko mana toram me am do unbelievable we ba thajaningai we da ba pot impossible we ba pot me am to thum bai tare aduna ma je laipok ni ju haina ko ado Ramanujan kari gi no ba yam famous we je Ramanujan gi yam interesting we ba kaino ma lai ri wari im lai ri adu wai ju ni ko li ju je kari wai no ai kan da magi mangonda pot ahum gatang lai ba ya ko haujikan chatra mayam even ai adagi haujikan mi mayam di moi makok ta lai pot se di pot lising kuntrain thoini ko lai ri je pot mayam lai moi da yare ko idea amaju khali amaju Facebook WhatsApp adagi kano film drama idea khuding lai gare moi ko haujikan gi mi myam ji lai ko se de wakhal lising kun trying to ni lai je ado Ramanujan hai ba apaw mi ji de ko pot ahum gadang lai ba mai makok ta kai pot no hai kan da han ba da mai makok ta lai je han ba da maths angka ai ji mai makok ta lai pot ahum gadang ni mong da lai ja ta ye ma khan de ani su ba da magi family da lai je magi wife magi matu and mama khatang ni mong da lai je wife and mom yare ko ahum su ba da kana no hai kan da ishwaram lai ba namagiri go ba goddess ishwar ai goddess id english hai tamni ando goddess manan landui di mala goddess double g ho di mala goddess namagiri hai ba ishwar nupi je lairem bi je sijiga pot hum ji khatang ne ba Ramanujan gi kok ta le je ado khoi kok ta le ji yam gare ko akhoi kok ta le ji yam gare lising kun trai thoi ne ai je akhoi mayam le kok ta le ji de ado Ramanujan le ji pot om khatang ni angka magi family amasung ishwar lairem bi namagiri ai je
ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯔꯃꯥꯅꯨꯖꯟꯒꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤꯅꯦ ꯍꯧꯖꯤꯛ ꯂꯤꯗꯣꯏꯁꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯔꯃꯥꯅꯨꯖꯟꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯝꯕꯅꯤꯀꯣ ꯃꯇꯝꯗꯨꯗ 마기 ꯃꯃꯪꯗ ꯃꯥꯅ ꯇꯨꯝꯈ꯭ꯔ ꯃꯇꯨꯡꯗ 마기 ꯃꯃꯪꯗꯀꯣ ꯑꯃꯨꯛ ꯈꯇꯪ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯦꯀꯣ ꯃꯥꯅ ꯍꯥꯏꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯃꯌꯥꯝ ꯃꯜꯇꯤꯄꯜ ꯇꯥꯏꯝꯁ ꯍꯧꯖꯤꯛꯀꯤ ꯅꯃꯥꯒꯤꯔꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯁꯣꯔꯁꯤꯅ ꯌꯥꯔꯦꯀꯣ ꯅꯃꯥꯒꯤꯔꯤ ꯍꯥꯏꯔꯤꯕ ꯒꯣꯗꯦꯁꯁꯤꯅ ꯂꯥꯛꯑꯒꯅꯦ ꯃꯉꯣꯟꯗ ꯑꯪꯀꯒꯤ ꯐꯣꯔꯃꯨꯂꯥ ꯃꯌꯥꯝꯁꯦ ꯄꯤ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯑꯃꯨꯛ ꯈꯇꯪ ꯅꯠꯇꯦꯀꯣ ꯃꯥꯏ ꯃꯃꯪꯗ ꯄꯤꯔꯤꯁꯦ ꯔꯃꯥꯅꯨꯖꯟꯒꯤ ꯃꯌꯥꯝ ꯌꯥꯝꯅ ꯃꯜꯇꯤꯄꯜ ꯇꯥꯏꯝꯁ ꯍꯥꯏꯁꯦ ꯌꯥꯔꯦꯀꯣ ꯅꯃꯥꯒꯤꯔꯤꯁꯤ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯐꯣꯔꯃꯨꯂꯥ ꯄꯤꯕ ꯑꯗꯨ ꯃꯌꯥꯝꯅ ꯉꯛꯑꯦꯕ ꯏꯁ ꯃꯥꯁꯤ ꯏꯁꯣꯔ ꯑꯣꯏꯔꯦꯅꯦ ꯑꯗꯨꯗꯤ ꯂꯥꯏꯅꯒ ꯃꯃꯪꯗ ꯂꯥꯛꯑꯒ ꯐꯣꯔꯃꯨꯂꯥ ꯄꯤ ꯉꯝꯃꯤ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯃꯥꯏꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯃꯪꯗ ꯂꯥꯏꯅ ꯂꯥꯛꯑꯒ ꯐꯣꯔꯃꯨꯂꯥ ꯄꯤꯕꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯏꯕ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯁꯤ ꯃꯤ ꯈꯔ ꯑꯃꯗꯤ ꯍꯥꯏꯕ ꯌꯥꯏꯀꯣ ꯀꯃꯥꯏꯅ ꯂꯥꯏ ꯂꯩꯇꯦ ꯑꯣꯏꯊꯣꯛꯄ ꯌꯥꯗꯦꯅ ꯍꯥꯏꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏꯕ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯄ ꯌꯥꯗꯣꯏꯅꯣ ꯍꯥꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯀꯥꯟ ꯃꯤꯉꯩꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯣꯏꯗꯤ ꯊꯥꯖꯕ ꯋꯥꯠꯂꯦꯕ ꯀꯃꯥꯏꯅ ꯊꯥꯖꯕ ꯋꯥꯠꯀꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯀꯣꯛꯇ ꯂꯩꯔꯤꯁꯦ ꯄꯣꯠ 52,000ꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯌꯥꯔꯦꯀꯣ ꯌꯥꯝ ꯌꯥꯝꯈ꯭ꯔꯦꯕ ꯑꯃꯁꯨ ꯈꯟ ꯉꯥꯛꯇꯪꯗ ꯑꯗꯣ ꯔꯃꯥꯅꯨꯖꯟꯗꯤ ꯃꯇꯝꯗꯨꯗ ꯆꯥꯔꯦ ꯑꯪꯀ ꯊꯛꯑꯦ ꯑꯪꯀ ꯀꯩꯅꯣꯝ ꯆꯠꯂꯦ ꯑꯪꯀ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯑꯪꯀ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯪꯀ ꯉꯥꯛꯇꯪ ꯄꯣꯊꯥꯔꯦ ꯑꯪꯀ ꯌꯥꯔꯦꯀꯣ ꯑꯪꯀ ꯉꯥꯛꯇꯅꯤ ꯏꯔꯨꯖꯔꯦ ꯑꯪꯀ ꯉꯥꯛꯇꯅꯤ ꯃꯦꯠꯁ ꯉꯥꯛꯇꯅꯤ ꯃꯉꯣꯟꯗ ꯂꯩꯔꯤꯁꯦ ꯌꯥꯔꯦꯀꯣ ꯃꯥꯏ ꯃꯀꯣꯛꯇ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯁꯣꯔꯅ ꯃꯥꯒꯤꯔꯤ ꯍꯥꯏꯁꯦ ꯃꯥ ꯐꯖꯅ ꯂꯥꯠꯄ ꯃꯥꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯕ ꯂꯥꯏꯅꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯊꯣꯛꯏꯁꯦ ꯃꯉꯣꯟꯗ ꯃꯤꯅꯠ ꯈꯨꯗꯤꯡꯒꯤ ꯊꯣꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯪꯀꯒ ꯅꯃꯥꯒꯤꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯒ ꯑꯪꯀꯒ ꯅꯃꯥꯒꯤꯔꯤꯒ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯦ ꯃꯀꯣꯛꯁꯤꯗ ꯑꯗꯨꯅ ꯁꯤꯗ ꯉꯥꯎꯔ ꯂꯩꯔꯕꯅꯤꯅ ꯄꯣꯠ ꯑꯅꯤꯁꯤꯗ ꯑꯪꯀꯒ ꯂꯥꯏꯁꯤꯒ ꯉꯥꯎꯔ ꯂꯩꯔꯕꯅꯤꯅ ꯄꯣꯠ ꯃꯪꯗꯁꯨ ꯑꯗꯨꯝ ꯎꯔꯛꯄ ꯑꯃ ꯊꯣꯛꯑꯦ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯄꯣꯠ ꯑꯃ ꯅꯪꯅ ꯑꯗꯨꯝ ꯑꯁ ꯌꯥꯝ ꯈꯣꯏꯗꯥꯖꯕ ꯄꯣꯠ ꯑꯃ ꯅꯪꯅ ꯀꯣꯛꯇ ꯑꯗꯨꯝ ꯈꯜ ꯂꯩꯇꯥꯔꯗꯤ ꯃꯪꯗ ꯎꯕꯅꯦ ꯌꯥꯔꯦꯀꯣ ꯃꯪꯗ ꯑꯗꯨꯒꯤ ꯑꯗꯨꯝ ꯃꯪꯉꯛꯀꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯅ ꯃꯦꯠꯁꯀ ꯅꯃꯥꯒꯤꯔꯤꯒ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯕꯅꯤꯅ ꯃꯥꯒꯤ ꯃꯃꯪꯗ ꯑꯪꯀꯗꯣ ꯑꯗꯨꯝ ꯍꯣꯠ ꯂꯩꯔꯕꯅꯤꯅ ꯃꯃꯪꯗꯁꯨ ꯑꯪꯀꯒ ꯂꯥꯏꯗꯨꯒ ꯑꯗꯨꯝ ꯎꯔꯒ ꯂꯥꯏꯗꯨꯅ ꯑꯗꯨم ꯄꯤꯕꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥ ꯇꯧꯔꯤꯁꯦ ꯃꯪꯗ ꯄꯤꯔꯛꯑꯅꯤ ꯅꯃꯥꯒꯤꯔꯤꯁꯤꯅ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯃꯥꯅ ꯑꯪꯀ ꯃꯌꯥꯝꯁꯨ ꯍꯣꯠꯀꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒꯅꯤ ꯃꯥꯅ ꯚꯦꯔꯤꯐꯥꯏ ꯇꯧꯔꯒ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯃꯪꯗ ꯄꯤꯔꯛꯏꯗꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯌꯦꯡꯉꯒ ꯆꯨꯝꯕ ꯌꯥꯎꯔꯝꯃꯒ ꯃꯥꯅ ꯑꯅꯩ ꯄꯨꯊꯣꯛꯑꯝꯃꯤꯁꯦ ꯌꯥꯔꯦꯀꯣ ꯑꯗꯨꯅꯤ ꯃꯥꯁꯦ ꯂꯥꯏꯄꯣꯛꯅꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯀꯩꯒꯤꯅꯣ ꯃꯥꯅ ꯇꯧꯔꯝꯃꯤ ꯊꯕꯛꯇꯣ ꯌꯥꯝ ꯑꯉꯛꯄ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯇꯩꯅ ꯉꯝꯅꯗꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯝꯃꯦ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯨꯏꯁꯟ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯇꯝꯕ ꯃꯇꯝꯗ ꯑꯪꯀ ꯇꯝꯕ ꯃꯇꯝꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯤꯀꯣ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯦ INTUITION ꯑꯁꯦꯡꯕꯩꯗꯤ ꯋꯥꯔꯗ ꯇ꯭ꯌꯨꯁꯟ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯇ꯭ꯌꯨꯁꯟ ꯇꯧꯕ TUITION ꯇ꯭ꯌꯨꯁꯟꯗꯨꯒꯤ ꯃꯃꯥꯡꯗ IN ꯍꯥꯞꯆꯤꯜꯂꯒ ꯏꯟꯇꯨꯏꯁꯟ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤ ꯋꯥꯁꯦ ꯑꯩ ꯀꯃꯦꯟꯁꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯝꯇ ꯌꯦꯡꯒꯦ ꯀ꯭ꯂꯥꯁ 11ꯒꯤꯅꯤ ꯇꯥꯛꯆꯔꯤꯁꯦ ꯍꯌꯦꯡꯗꯒꯤ ꯉꯁꯤꯗꯒꯤ ꯍꯧꯔꯕꯅꯤ ꯀ꯭ꯂꯥꯁ 11ꯒꯤꯅꯤ ꯇꯥꯛꯏꯁꯦ ꯉꯁꯤꯗꯒꯤ ꯀ꯭ꯂꯥꯁ 11ꯒꯤ ꯇꯥꯛꯑꯅꯤ ꯇꯥꯛꯄꯁꯨ ꯍꯧꯔꯦ ꯍꯌꯦꯡꯁꯨ ꯇꯥꯛꯀꯅꯤ ꯉꯁꯤꯒ ꯍꯌꯦꯡꯒꯗꯤ ꯐ꯭ꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯍꯪꯆꯤꯠꯇꯩꯗꯤ ꯑꯣꯡꯂꯤꯗ ꯄꯩꯁꯥ ꯊꯤꯕ ꯁꯥꯇ꯭ꯔ ꯈꯛꯇꯪꯅ ꯌꯦꯡꯅꯤ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯗꯣ ꯉꯁꯤꯒ ꯍꯌꯦꯡꯒꯗꯤ ꯐ꯭ꯔꯤꯅꯤ ꯑꯗꯨꯅ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯌꯦꯡꯖꯦ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯪꯀ ꯑꯃ ꯍꯣꯠꯄ ꯃꯇꯝꯗ ꯑꯦꯅꯤꯊꯤꯡ ꯇꯧꯕ ꯃꯇꯝꯗ ꯏꯟꯇꯨꯏꯁꯟꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯌꯥꯔꯦꯀꯣ ꯏꯟꯇꯨꯏꯁꯟ ꯑꯗꯣ ꯁꯥꯇ꯭ꯔ ꯑꯌꯥꯝꯕꯅ ꯈꯪꯅꯗꯦ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯅꯗꯦ ꯑꯗꯣ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯅꯕ ꯑꯩ ꯄꯤꯛꯆꯔ ꯑꯝꯇꯪ ꯄꯨꯁꯜꯂꯛꯀꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ ꯀꯣꯄꯤ ꯄꯦꯁ ꯌꯥꯗ꯭ꯔꯤꯁꯦ ꯀꯣꯄꯤ ꯄꯦꯁ ꯌꯥꯗꯦ ꯃꯁꯦ ꯁꯤꯗ ꯆꯪꯉ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯄꯤꯛꯆꯔ ꯌꯥꯗꯣꯏ ꯃꯥꯜꯂꯦ ꯄꯤꯛꯆꯔ ꯑꯣꯀꯦ ꯁꯤꯗ ꯁꯤꯁꯤꯅꯤꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯃꯈꯛꯇꯪꯅꯤ ꯁꯤꯗꯩꯅꯦ ꯑꯩꯅ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯈ꯭ꯔꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯗꯤ ꯌꯥꯝ ꯑꯩꯒꯤ ꯋꯦ ꯑꯣꯐ ꯊꯤꯡꯀꯤꯡ ꯑꯩꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯦ ꯏꯆꯝ ꯆꯝꯅ ꯂꯩꯔꯝꯃꯒ ꯀꯔꯤꯝ ꯈꯪꯗꯕꯤ ꯂꯩꯔꯝꯃꯒ ꯈꯤꯇꯪ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯍꯜꯂꯤꯁꯦ ꯀꯔꯤꯗꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯌꯥꯝ ꯐꯦꯃꯁ ꯄ꯭ꯔꯣꯕꯥꯕ ꯑꯃ ꯂꯩꯕ
the mana haime the only real valuable thing is intuition ne sine yare ko ado singi athaje hangane intuition haibe athaje kaino sine yang intuition je khangnab intuition hai wai je athaje khangnab ai irai laina example am pige ko intuition hai je ki athaje khangnab intuition je kamai tone hai kan da se satra ni leiba yare ko satra ni lei han bai satra jina अहनबै छात्रजिना कमाय तौगे हाय कांदा कमाय ने इंट्यूशन से नोय क्लास 10 ये प्रॉब्लम हम पुथोरसिको छात्र नि लेरे ओजाजिना हंगे what is the value of 1 plus 2 plus 3 plus 4 plus 1 2 3 4 some tin na paja till 10 bo yare ko atra na 100 bo yare ko 100 bo tin na value kya da ge sine what is the value of 1 plus 2 plus 3 plus 4 plus 5 some tin na ge dum na 100 bo tin na value kya da ge sine si question je hang matam da satra makhal ma'am tholakane satra kharam na kamai tholakane थोइना तिनजना ने ए 1 ga 2 ga तिनजना तारदी यारे को याम कोइ चंग जाने दुदि 1 ga 2 ga तिनजना ता 3 तारे अमु 3 दा मुक्सी मथंगी 3 जा पक तारदी 6 तारे 6 दुदा मुक्सी की मथंगी 4 जा पक तारदी 7 8 9 10 मखुद gi थिएगा यारे को मथंग सुम तिनजना 100 पुक तिनजना लै तारदी मथमा याउराने यारे को हाइनिंग जा अदुमाइना होटपा सात्रा मा मथंगी सात्रा जिन करम सात्रा खर स्मार्ट वइजबा यारे को मादी formula पायो मथंगी सात्रा जि formula पायो मागी formula करी formula सिनक तो बा sn equals to n plus 1 by 2 सी formula ज तगलो पालगा सी होलकने अदु सी लाइरे सी sn पालगा s 100 नि से 100 पुजिनबनिना अदु n की value is 100 नि अदुगा सिरदी n की value 100 plus 1 formula तो पांजलो by 2 यारे को sorry by 2 by 2 सिदी लाइ हो जारे 100 into सिदी क्या दारबा 100 plus 1 दी 101 by 2 अदो 2 जिना सिगी 100 से कक यारे 2 जिना 100 कक तार दी 55 50 है बस sorry 50 अदो 50 into 101 दी क्या तारबा 5050 आंसर तो 5050 ने हैक पया सिना formula पाबा सिगी formula जे पाबा क्लास 11 की arithmetic progression de yagiba some of the first and time phagiba satra na khumakadu bakum yare ko ado id hojiki satra ani magam ta pamde yare ko si formula pala holak pa satra joi pamde yare ko ma anka do thu no holam ba ya anka do sumna answer pirak pa yai ado mai formula do pamde adugo mathang dina karamba satra ju pamde ga ka na sai ahan be satra do one mathang makhuna thie tinjina pa loi bu tinjina ba satra su pamde aina pami satra je karam khani satra na kanda gaw saiba mathematician na mana angang wori ngai gi mana tawram bu pame yare ko gaws na kamai tawme gaws na si kamai holam ya gaws na kamai hoki du yeng ko am interesting way bo ne one day na 100 bo ado aina video om jo sem gram ni kamai tawrga kal gaws na asigi 1 plus 2 plus mana puthomani ko 1 ina 100 putin na kanda kamai tor hot kan yam thono hot kan je mana puthomani ko ado si kamai tor hot ki gesine gaw sai banga ado matam du ma do sahi 10 mu khatang la yam angang ne ba adu da angang ni na classroom je yam lang ba ado kamai to ge oja jina as ai oja jina thabam tawri ba si yeng bra ganum tawri adu da gaw sai ba angang ju yawri ni ko class da mo je loi lang le angang athani na अदो कई दोगे आइकांदा हौजकी ओजाजिना अस अंगांग जे लांगे अदुना थबक सिललगा मोइजे लांगलोगे आई थबक से फजना तौयाना बाना नोय समाइना हारे ओजाजिना छात्र मयाम दुदा छात्र छात्री मयाम दुदा नोय 1 दैना 100 बुकसा तिनजना भेलु क्या तागी यंगोसने अदु माना खलुइजिना 1 दैना 100 बुकजिना जे छात्र जे सुम आइडिया सुम अमम द तिनजना लेजिने 1 plus 2 the 3 tare 3 the mong mathangi 3 jab tare 6 tare 6 the mong 4 option tare ai 100 book sum tijina lai tare matung kuina changni na kuina changal laga moido langal loige tawri ne oja du gi pandam de adu da question hangaga minute amani yam thu nai tare
yam thuna yam athuba matamda kainona gaw saiba yare ko gaw saiba ngang phau mathematician ni ko Carl Friedrich Gauss saiba ni ko mana kamai do ka mana answer je sar irai line ko angang masa mana irai line answer do 5050 ne haire yare ko sumna haire oza jing ayeba kaino mana som thuna answer pire je kamai do pire no sine odo oza je calculator mu puthoga 1 + 2 sum tijener ga 100 buk tijener be fall je yeng eb calculator oza do ju khangpon de hangiba ma ju khangpon de ko aina ibdo mana sigi question do satra mayam do pi do kai no ka satra mayam gi lang do phanam ne yare ko adu mana kamai do ga kanda mana calculator the whole yeng chum le me ban sar je answer je chum le me ma oza jing ay nang kamai tor holi no angang masai nang ina kok te si je kamai tor ga yam thu no holi no ai kan mana yam phajana hole me yare ko yam phajana yam nei ne hole am duni ko adi na mana hai Carl Gauss na puthoki formula ji kai no ai kan nang na 1 + 2 + 3 + 4 + do tin jana khoi ji 100 puk ni dana ado n bo yare ko general term oi lo je n je 100 oi be ai nang 100 puk jin tar di ni belu 100 tar ni nang na 500 puk jin tar di 500 puk jin tar di n gi belu 500 tar ni yare ko ado mai do dunia do n lo ra je si case de n je 100 tar do ni ko si formula ji kana ga mana ga kan da n into n + 1 by 2 tani sine si formula ji ka mai do ga Carl Gauss angang ji gi makok ji ga mai do thui jan o se yam nei la yare ko ka mai do thui no ai kan da ko answer do yeng ji ko mana si 1 hai ji de 1 hai ji kem tene te koi box am oin lo ja yare ko 1 hai ji koi box am oin lo ja I box hai ai box in the phajana je ki ko 1 okay 1 se lai ra mathang na 2 hai bani ko 2 jina 1 hai bani box am khathang ji je 2 da di ai box ani yek ta me ai na hoje uttu je Carl Gauss hai bangang kamai na mai makok masa do gi brain masa do kamai tor si putho mino sine ba yare ko sira 1 lai ra yare ko mathang di khoi tin na tu je 2 ni aduna nang box ani ye ni tau ya dre ni kaino na ai box oina taro ne nang bo yare adum kaino to la box ani lai ra yar ko mathang na gari box ahum ne ai masing ahum ne na duna 1 2 3 lai ko mathang na gari box mari ne ba mari di 1 2 3 4 yar ko smai mari le som dine to ne do en muk dine do ni ko ado en ji dei kaino ne lo ge ba se manga ne lo ge yare ko 5 ko tang dine ne lo ge 1 2 3 4 5 yare ko sibule ai angang gi makok ta kamai to ro sana ri no do yeng che mana kamai to bu thoi si lai re ko aduga next mana to is extra absolute to re kamai to extra absolute to na kanda sina sai hogi do koi 1 sina 1 ni to se 1 ni sina 2 ni 3 ni 4 ni 5 ni mathang dang sat khim ne adumaina mana to re ji ke do ba ado si akoina tin jana je kaya bung ne se 5 bu khathang tham bo ni ko sina marak ta mayam lai gram ni aina en bu ga haib do sina si bu se kaya ne ba sa sina si bu se en ne ba to ahan baina 1 lai ra ani su baina 2 lai ra hum su baina 3 lai ra mai su baina 4 lai sum sum ai se manga khathang ye kwa ne asing bai loi en bu ki loi ye ngam dam nei manga khathang ye kwa ne aduna se asing bai en ni ko sina si bu se kyam sang yai ta de en ne ba si aning ko ado next mana mu to rai ja na sai sira 1 de hung dra 1 do sira thamo 1 sira thame 1 thame ko ado mathang de khoi kaya no 2 na tra 2 do mo sira absolo sina wat pangai ji men jalo sina 1 2 Carl Gauss right bang ang to me je mathang ni se 3 na tra 3 do se 1 2 3 yare ko mathang di 4 na tra 4 do se ai di siram men jala kwa ni da
ꯌꯥꯔꯦꯀꯣ ꯃꯊꯪꯗꯤ 5 ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤꯗ 5 1 2 3 4 5 ꯌꯥꯔꯦꯀꯣ ꯁꯤ ꯌꯥꯔꯦ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯎ ꯐꯪꯉꯦ ꯀꯔꯤ ꯎ ꯐꯪꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯒ꯭ꯔꯤꯟꯒꯤ ꯑꯩꯅ ꯁꯤꯗ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯁꯤꯗ ꯇꯧꯔꯤꯁꯦ ꯁꯤꯗꯩꯅ ꯁꯤꯕꯨꯛꯁꯦ ꯑꯦꯟꯅꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯎ ꯐꯪꯉꯦ ꯁꯤꯗꯩꯅ ꯁꯤꯕꯨꯛꯁꯨ ꯑꯦꯟꯅꯦ ꯁꯤꯗꯩꯅ ꯁꯤꯕꯨꯛꯁꯨ ꯑꯦꯟꯅꯦ ꯇꯣ ꯁꯤ ꯒ꯭ꯔꯤꯟ ꯃꯆꯨꯕꯨ ꯑꯗꯨ ꯁꯤꯗꯗꯤ ꯁꯣꯝꯒꯤ ꯁꯥꯏꯗꯁꯤꯗꯗꯤ ꯑꯦꯟ ꯑꯣꯏꯒꯦꯔꯦ ꯁꯣꯝꯒꯤ ꯁꯥꯏꯗꯁꯤꯗ ꯀꯌꯥ ꯑꯣꯏꯔꯒꯦ ꯁꯣꯝꯒꯤ ꯁꯥꯏꯗꯁꯤꯗꯗꯤ ꯑꯃ ꯍꯦꯟꯀꯠꯂꯦꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯕ꯭ꯂꯦꯛ ꯑꯃ ꯑꯗꯨꯅ ꯁꯣꯝꯒꯤ ꯁꯥꯏꯗꯁꯤꯗꯤ ꯅꯪ ꯄꯨꯂꯞꯁꯦ ꯑꯦꯟ ꯁꯥꯡꯉꯦ ꯍꯥꯏ ꯌꯥꯔꯔꯣꯏꯕ ꯀꯌꯥ ꯁꯥꯡꯉꯦ ꯍꯥꯏꯔꯅꯤ n + 1 ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯗꯩꯅ ꯁꯤꯕꯨꯛꯇꯤ n ꯇꯥꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯑꯃ ꯍꯦꯟꯀꯠꯄꯅꯤꯅ ꯁꯤꯁꯦ n + 1 ꯁꯤꯗꯅ n ꯁꯤꯗꯅ n + 1 ꯌꯥꯔꯦꯀꯣ ꯑꯗꯨ ꯅꯪ ꯁꯤ ꯀꯔꯤ ꯐꯤꯒꯔ ꯐꯪꯉꯦ ꯅꯪ ꯔꯦꯛꯇꯦꯡꯒꯜ ꯐꯪꯉꯦ ꯗꯤꯁ ꯏꯁ ꯑꯦ ꯔꯦꯛꯇꯦꯡꯒꯜ ꯁꯤ ꯔꯦꯛꯇꯦꯡꯒꯜ ꯑꯃꯅꯤꯀꯣ ꯑꯗꯣ ꯔꯦꯛꯇꯦꯡꯒꯜꯒꯤ ꯑꯦꯔꯤꯌꯥꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯣꯠꯂꯦ ꯔꯦꯛꯇꯦꯡꯒꯜꯒꯤ ꯑꯦꯔꯤꯌꯥ ꯍꯣꯠ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯍꯣꯠꯀꯦ ꯍꯥꯏ ꯀꯥꯟꯗ ꯔꯦꯛꯇꯦꯡꯒꯜꯒꯤ ꯑꯦꯔꯤꯌꯥꯗꯤ ꯂꯦꯡ ꯏꯟꯇꯨ ꯕ꯭ꯔꯦꯗ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯥ ꯂꯦꯡꯗꯤ ꯀꯌꯥ ꯁꯥꯡꯈ꯭ꯔꯦ n ꯁꯥꯡꯈ꯭ꯔꯦ ꯌꯥꯔꯦꯀꯣ ꯕ꯭ꯔꯦꯗꯇꯤ ꯀꯌꯥ ꯁꯥꯡꯈ꯭ꯔꯦ ꯏꯟꯇꯨ n + 1 ꯁꯥꯡꯉꯦ ꯁꯤꯅ ꯑꯦꯔꯤꯌꯥꯅꯦꯕ ꯁꯤꯒꯤ ꯔꯦꯛꯇꯦꯡꯒꯜꯁꯤꯒꯤ ꯑꯦꯔꯤꯌꯥꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯅꯪ ꯐꯨꯜ ꯔꯦꯛꯇꯦꯡꯒꯜꯒꯤ ꯑꯦꯔꯤꯌꯥ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯨꯊꯣꯛꯄ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ 1 + 2 + ꯍꯥꯏꯗꯤ 1ꯗꯨꯗꯤ ꯁꯤ ꯒ꯭ꯔꯤꯟ ꯃꯆꯨꯁꯤꯅꯤ 2ꯁꯤꯅ ꯁꯤ ꯒ꯭ꯔꯤꯟ ꯃꯆꯨ ꯑꯅꯤꯁꯤꯅꯤ 3ꯁꯤꯅ ꯁꯤ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯃꯆꯨ ꯈꯛꯇꯪꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯥꯝꯈ꯭ꯔꯤꯗꯣ ꯁꯤꯗ ꯕ꯭ꯂꯦꯛꯁꯤꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯆꯤꯜꯂꯛꯈꯤꯕꯅꯦꯕ ꯉꯁꯥꯏ ꯌꯥꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯔꯦꯛꯇꯦꯡꯒꯜꯁꯤꯒꯤ ꯑꯄꯨꯟꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯏꯁꯤ ꯀꯩꯅꯣ ꯑꯄꯨꯟꯕꯁꯤꯒꯤ ꯑꯦꯔꯤꯌꯥꯅꯤ ꯇꯨ ꯂꯦꯡ ꯏꯟꯇꯨ ꯕ꯭ꯔꯦꯗ ꯍꯥꯏꯁꯦ ꯄꯨꯂꯞꯁꯤꯒꯤ ꯑꯦꯔꯤꯌꯥꯅꯤ ꯇꯨꯒꯤ n ꯏꯟꯇꯨ n + 1ꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯄꯨꯂꯞꯁꯦ ꯄꯥꯝꯗꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯁꯤꯒꯤ ꯒ꯭ꯔꯤꯟꯁꯦ ꯈꯛꯇꯪꯅꯦꯕ ꯕ꯭ꯂꯦꯛꯁꯤ ꯌꯥꯎꯍꯟꯕ ꯄꯥꯝꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯁꯤ ꯇꯪꯈꯥꯏꯅꯤ ꯇꯨ ꯅꯪ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯁꯤ ꯇꯪꯈꯥꯏꯅꯤ ꯒ꯭ꯔꯤꯟꯒ ꯕ꯭ꯂꯦꯛꯀꯁꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏꯅꯤ ꯁꯤꯌꯥꯔ ꯇꯧꯊꯣꯛꯅꯩꯁꯦ ꯑꯗꯨꯅ ꯁꯤꯗ 2ꯅ ꯌꯦꯟꯊꯣꯛꯑꯣ ꯌꯥꯔꯦꯀꯣ ꯑꯗꯣ ꯅꯪꯒꯤ ꯐꯣꯔꯃꯨꯂꯥꯗꯣ ꯉꯁꯥꯏꯗꯣ ꯇꯥꯔꯝꯃꯅꯤ n ꯏꯟꯇꯨ n + 1/2ꯗꯣ n ꯏꯟꯇꯨ n + 1/2 ꯌꯥꯔꯦꯀꯣ ꯑꯗꯨꯅꯤ ꯑꯩ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯍꯪꯕ ꯃꯇꯝꯗ 1 + 2 + 3 ꯗꯣꯠ ꯇꯤꯜ 100 ꯐꯥꯎ ꯊꯤꯖꯤꯟꯅꯩ ꯐꯣꯜꯁꯦ ꯀꯌా ꯇꯥꯒꯦ ꯍꯪꯕ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯃꯈꯜ ꯑꯍꯨꯝꯅꯦ ꯊꯣꯛꯂꯛꯇꯣꯏꯁꯦ ꯑꯍꯥꯟꯕ ꯁꯥꯇ꯭ꯔꯗ ꯃꯈꯨꯠꯅ ꯃꯁꯤꯡ ꯊꯤꯔꯒ ꯑꯃꯃꯝꯗ ꯍꯣꯠꯂꯤꯕ ꯁꯥꯇ꯭ꯔ ꯑꯃ ꯃꯊꯪꯒꯤ ꯁꯥꯇ꯭ꯔꯗꯅ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯇꯥꯛꯂꯧ ꯄꯥꯟꯁꯤꯜꯂꯒ ꯌꯥꯔꯦꯀꯣ n ꯒꯤ ꯚꯦꯂꯨꯁꯦ 100ꯅꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯇꯧꯈꯤꯕꯗꯣ n ꯒꯤ ꯚꯦꯂꯨꯁꯦ 100ꯅꯦ ꯍꯥꯏꯔꯒ ꯇꯧꯁꯤꯔ s n ꯒꯤ ꯚꯦꯂꯨꯁꯦ ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯄꯥꯜꯂꯒ ꯇꯥꯛꯂꯧ ꯍꯣꯠꯂ ꯈꯨꯗꯛꯇ ꯄꯤꯕ ꯁꯥꯇ꯭ꯔ ꯑꯃ ꯐꯣꯔꯃꯨꯂꯥ ꯆꯤꯟꯐꯥ ꯐꯥꯕ ꯁꯥꯇ꯭ꯔ ꯑꯃ ꯃꯊꯪꯒꯤ ꯁꯥꯇ꯭ꯔꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯣꯠꯈꯤꯕ ꯌꯥꯝ ꯇꯣ ꯀꯥꯔꯜ ꯒꯥꯎꯁꯀꯨꯝꯕ ꯁꯥꯇ꯭ꯔ ꯍꯥꯏꯇꯥꯔꯦ ꯌꯥꯔꯦꯀꯣ ꯌꯥꯝ ꯕ꯭ꯌꯨꯇꯤꯐꯨꯜ ꯋꯦꯗ ꯍꯣꯠꯈꯤꯕ ꯌꯥꯔꯦꯀꯣ ꯁꯤꯒꯤ ꯁꯥꯇ꯭ꯔꯁꯦ ꯑꯩ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯁꯥꯇ꯭ꯔ ꯀꯥꯔꯜ ꯒꯥꯎꯁꯀꯨꯝꯕ ꯃꯥꯅ ꯁꯤꯗ ꯍꯣꯠꯂꯝꯃꯤꯁꯦ ꯐꯖꯅ ꯍꯣꯠꯂꯝꯗ꯭ꯔꯣ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯁꯤꯅ ꯃꯥ ꯀꯔꯤ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯦ ꯁꯤꯖꯤꯟꯅꯩꯌꯦꯕ ꯏꯟꯇꯨꯏꯁꯟ ꯍꯥꯏꯕ ꯋꯥꯏꯁꯦ ꯑꯩꯅ ꯂꯥꯛꯏ ꯇꯣꯄꯤꯛꯁꯦ ꯀꯩꯗꯩ ꯂꯥꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣꯗꯩ ꯂꯥꯛꯈꯤꯕꯅꯦꯀꯣ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣꯗꯩ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯅ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯦ ꯏꯟꯇꯨꯏꯁꯟ ꯍꯥꯏꯕ ꯍꯦઠꯗꯤ ꯅꯪꯅ ꯇꯝꯃꯤꯕ ꯇꯣꯄꯤꯛ ꯅꯪꯅ ꯍꯣꯠꯂꯤꯕ ꯑꯪꯀ ꯅꯪꯅ ꯀꯩꯅꯣꯝꯃ ꯇꯣꯄꯤꯛ ꯑꯃ ꯈꯪꯒꯠꯄ ꯃꯇꯝꯗ ꯅꯪꯅ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯃꯇꯝꯗꯀꯣ ꯈꯔ ꯑꯃꯅ ꯇꯣꯄꯤꯛꯇꯨꯒꯤ ꯗꯦꯐꯤꯅꯦꯁꯟꯗꯣ ꯈꯛꯇꯪ ꯄꯥꯔꯒ ꯑꯣ ꯈꯪꯉꯦꯅ ꯇꯣꯛꯈꯤꯕ ꯑꯃ ꯈꯔ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯒꯤ ꯕꯤꯍꯥꯏꯟꯗ ꯂꯩꯔꯤꯕ ꯃꯤꯅꯤꯡꯗꯣ ꯀꯔꯤꯅꯣ ꯌꯥꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔ ꯑꯣꯏꯔꯛꯏꯅꯣ ꯌꯥꯔꯦꯀꯣ ꯁꯥꯇ꯭ꯔ ꯈꯔ ꯑꯃꯅ ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯄꯪꯄꯥ ꯐꯥꯔꯝꯗꯣꯏꯅꯤ ꯑꯗꯣ ꯁꯤꯒꯤ ꯕꯤꯍꯥꯏꯟꯗ ꯂꯩꯔꯤꯕ ꯐꯣꯔꯃꯨꯂꯥꯗꯣ ꯀꯩꯅꯣ ꯃꯤꯅꯤꯡꯗꯣ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯈꯤꯕ ꯀꯥꯔꯜ ꯒꯥꯎꯁꯅ ꯇꯧꯕ ꯃꯦꯊꯠꯇꯨꯅ ꯑꯣꯏꯔꯛꯇꯣꯏꯅꯦ ꯌꯥꯔꯦꯀꯣ ꯃꯥꯒꯤ ꯕꯤꯍꯥꯏꯟꯗ ꯂꯩꯔꯤꯕ ꯃꯤꯅꯤꯡꯗꯨꯅ ꯀꯩꯅꯣ ꯑꯗꯨ ꯎꯕ ꯉꯝꯕ ꯁꯥꯇ꯭ꯔꯗꯨꯅꯦꯕ ꯏꯟꯇꯨꯏꯇꯤꯚ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯣꯖꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯔꯤꯒꯨꯝꯕ ꯇꯣꯄꯤꯛ ꯑꯃ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯟꯇꯨꯏꯇꯤꯚ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯔꯦꯀꯣ ꯏꯟꯇꯨꯏꯇꯤꯚ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯕꯗꯨꯅꯦꯕ ꯕꯦꯁ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯍꯥꯏꯗꯣꯏꯁꯦ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯍꯦꯛꯇ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯁꯝ ꯑꯣꯐ ꯗ ꯐꯥꯔꯁ n ꯇꯥꯝꯒꯤ ꯐꯣꯔꯃꯨꯂꯥꯁꯦ n ꯏꯟꯇꯨ n + 1/2 ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯕ ꯑꯃ ꯌꯥꯔꯦꯀꯣ ꯑꯗꯒꯤ ꯑꯣꯖꯥ ꯑꯃꯅ ꯇꯥꯛꯂꯛꯇꯣꯏꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯏꯕ ꯈꯨꯇꯥꯛꯇꯣ ꯀꯥꯔꯜ ꯒꯥꯎꯁꯅ ꯇꯥꯛꯈꯤꯕ ꯈꯨꯇꯥꯛꯇꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯁꯤꯅꯦ ꯍꯥꯏꯗꯤ ꯁꯤꯁꯤꯕꯨ ꯏꯟꯇꯨꯏꯇꯤꯚ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯧꯋꯦꯕ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯁꯤ ꯏꯟꯇꯨꯏꯇꯤꯚ ꯑꯣꯏꯔꯕꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯣ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯁꯤ ꯐꯠꯂꯥꯎ ꯇꯥꯛꯀꯥꯟꯗ ꯑꯣꯅ ꯁꯥꯇ꯭ꯔ ꯈꯔ ꯑꯃꯗꯤ ꯍꯥꯟꯅ ꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯦ ꯍꯥꯟꯅ ꯈꯪꯗꯕ ꯁꯥꯇ꯭ꯔ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯅꯣꯏ ꯃꯔꯛꯇ ꯅꯣꯏꯅ ꯈꯜꯂꯝꯗꯣꯏꯁꯦ ꯑꯣ ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯑꯗꯨꯅꯦꯕ ꯅꯪꯉꯣꯟꯗ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯟꯇꯨꯏꯁꯟꯁꯦ 6 ꯁꯦꯟꯁꯅꯦ ꯍꯥꯏꯅꯤꯡꯉꯦ ꯑꯩꯈꯣই ꯁꯦꯟꯁ ꯃꯌꯥꯝ ꯐꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯁꯤ ꯁ꯭ꯀꯤꯟꯁꯨ ꯑꯩꯈꯣꯏ ꯁꯦꯟꯁ ꯑꯃꯅꯦ ꯍꯥꯏꯕꯗꯣ ꯃꯤꯠꯁꯨ ꯁꯦꯟꯁ ꯑꯃꯅꯦ ꯍꯥꯏꯗꯤ ꯂꯣꯏ ꯎꯕ ꯐꯪꯗꯣꯏꯅꯦꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯁꯦꯟꯁ ꯑꯃ ꯐꯥꯎꯍꯟꯗꯣꯏꯅꯦꯕ ꯅꯥ ꯇꯥꯕꯁꯨ ꯁꯦꯟꯁ ꯑꯃꯅꯦꯕ ꯑꯗꯩ ꯇꯪꯁꯨ ꯂꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯍꯥꯎ ꯇꯪꯗꯣꯏꯅꯦꯕ ꯁꯦꯟꯁ ꯑꯃ ꯉꯥꯛꯇꯅꯦꯕ
सिगी सेंस मंगा लेगरेना अदो तरुक सुबह सेंस मीना दे अतै हाइनै को आइदि इंट्यूशन हाइनिंगे तरुक सुबह सेंस कइनो हाइ कान तरुक सुबह सेंस इंट्यूशन हाइ बेथ्रे दै नौ जागिदो कनागुम्बा अमना सिगी फॉर्मुला जे n into n plus 1 by 2 हाइ कान सुमने दु फॉर्मुला दुनि हाइने अदुगा कनानो अमना सुमाइ तौरगा सिगी फॉर्मुला जे सुमाइ तौ वैरैने न ताकु मतम दु हाइदुने अदुगी वैरे सुमिने सी याम फजब पोनी ने हाइ नंगोदा सेंस अम थोले नंगोदा कैनुम फावले अदु सेंस अमने नै लवे अदुगा सिजे सिक्स सेंस ने नाइसे यारे को आइ सम पाइ हाइजन बवानी यारे को मि सना बया वफम न तेना हाइ मैम जे अदुननि अखोगी फ्रेंड अखोगी याम फेमस होइबा मैथमेटिशियन अदगी physicist Albert Einstein hai mi the only real valuable thing yare ko yam valuable we ba real valuable thing ja tem tana te ba intuition as ne is intuition yare ko nang la lairim pa ma tang topping pa ma tang intuition yaudana paru ba nang hayeng gawi ne ba hangsit gawi ne ba adun haujikan gi exam system ja adu ngata ni exam to is no the like se full period ne ba like se full period ni aduga si parau sine ba oja sine hai duise aduga exam de thagado me 12 ki exam boi gera 11 ki exam boi gera any exam ado satra du no honaram dui do tha ani hum du satra du kan no hona du ne ura ti ba du ne ba aduga exam do pira ne ado satra du do duise exam du di phau grani aduga exam loi gi ba numin mangani tarani sub da di ke dor ba mana sai khangi mayam do loi kaw grane kai no ka na ma intuition yaw gi de like tam khutam je makhala ni tam gane amana exam thana ba like tam ba ma yare ko amana exam thana ba like tam ba ma yare ko exam thana ba like tam ba ji kamai tho tam gane ka da tam from lai mam do sim pha pha da ya de yare ko exam do pass tong no hona do ni exam do hang ba do tong pa no hona to ni yare ko sugum bagi lai khutam jin kana tam gane ka da khoi to NDA bu thaning ba JEU thaning ba sugum ba satra me competitive exam thaning ba satra me am tam do khutam ne adugo mathangi lai khutam jin kamai to ga ka da yare ko aino jai gi do exam gi damak da lai pa ba from la mam sim pha pha ga yam thuna pa da ya de ba sugum ba lai khutam jin kana tam du no ai kana aino jai gi do NDA tha ga du ba UPSC tha ga du ba yare ko exam aso so me am je tha ga du satra to khutam ne yare ko adugo mathangi lai khutam jin kamai to tam gna ga intuitive one tamba I know jai khutam do topic am je bura nang punsi ai sira do ai ngasi bu chak charo igan topic am je sigi topic sigi intuition je khang dribo u phang dribo ai kaim taw roi na yare ko hadi hausi NDA tha ga do ba satra na di sigi formula je pha loi re ba ma darka lai te ba ta yamta na sagi intuition do darka lai te ba adubu ato aina ato intuition je khangning ba satra di matam yam kui chang ne ba si thira hona ba si manung de leba inside idea je kai no what is the meaning behind it to thiba matam da ko mayam sang ne ba matam mayam sang ne ba aduni akoina hayeng nang 12 lawyer ni college lawyer ni master lawyer ni aduga PhD do ba si mayam thijalak tu na manung yong thijalak tu na adu nang na manung yong na khanga matung da nang yoy ba tongan ba pot ama suglai lem dre pot ang puthok ya tu ne adungani professor roi ba mathematician roi ba power scientist roi ba na lai gi ai ko adu di nang ya pam bani nang karam boi ge ai ko yam thu na India thana ba keno dong no pa ba nang apam bani natraga na hayeng ko na gi apau ba keno yam nei ba pot am oi gi hai ba gi apam ba na ama nang gi mot ta lai re do yare ko adu na nang gi mo ni nang na tamning bagi motu ni adu ai da di intuitive point ta kani ai di manung inside idea do kai no do khang di nang exam do tha loi baga tha am ni le kaw gi ne yare ko adu di pam de yare ko adu ni ai ju yam dor me khoi aina college ta mi kan da classroom do za ne tak pa je gyan su ata tre bai ojan tak pa gyan su ga ta tre oja mayam du marak ta gyan ta bu jawi ko kharam di gyan tai ado gyan ta da ba yawra kan da di ke do gya kan da ai class e dum bang tau thue ba
imanabda proxy view na harmony imanabda harmony aigi kano aigi ming ai absent way kan da horen ojandi roll kortuni natraga attendance sheet piraga sign to wire tuni ai lai haibagi adu do ai sign do sara to biyo natraga na roll koraga na da khumbiyo na ai attendance to sudradi paikha tha yaroi doine adu ai class to day fambangam gi deba class mayam ni ko ai college life da class adum bang dork pa satra ne bai je kai noi kan da ai mon na khali je ꯁꯤꯒꯤ ꯑꯣꯖꯥꯁꯤꯅ ꯇꯥꯛꯀꯥꯟꯗ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯦ ꯄꯨꯡ ꯑꯃ ꯃꯈꯥꯏꯁꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯔ ꯐꯝꯃ ꯂꯩꯗꯣꯏꯅꯣ ꯁꯤꯅꯦꯕ ꯌꯥꯝ ꯋꯥꯏꯕ ꯀ꯭ꯂꯥꯁꯔꯨꯝꯗꯣ ꯑꯗꯣ ꯏꯃꯥꯟꯅꯕ ꯈꯔ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯨ ꯑꯣꯖꯥꯗꯨꯒꯤ ꯔꯦꯁꯄꯦꯛꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯝ ꯐꯝꯕ ꯑꯗꯨꯝ ꯈꯥꯡꯉ ꯂꯩꯕ ꯑꯗꯣ ꯑꯩꯗꯤ ꯉꯝꯗꯦꯕ ꯑꯩꯗꯤ ꯈꯥꯡꯕ ꯀꯟꯗꯕ ꯃꯤ ꯑꯃꯅꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯀꯅꯦꯕ ꯑꯣꯖꯥꯗꯁꯨ ꯍꯥꯏꯔꯝꯃꯣꯏ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯀꯅꯦꯕ ꯑꯗꯨꯒ ꯑꯩ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯃꯌꯥ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯇꯣꯏꯂꯦꯠ ꯃꯌꯥꯗ ꯋꯥꯏꯐꯥꯏꯁꯦ ꯐ꯭ꯔꯤꯗ ꯐꯪꯉꯦꯕ ꯐ꯭ꯔꯤ ꯋꯥꯏꯐꯥꯏꯁꯦ ꯑꯩ ꯁꯝꯃꯒ ꯀꯩꯅꯣ ꯇꯧꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯑꯣꯖꯥꯅ ꯉꯁꯥꯏ ꯑꯗꯣ ꯑꯩ ꯊꯣꯛꯂꯛꯏꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯉꯥꯎꯁꯤꯟꯅꯒꯦꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯀ꯭ꯂꯥꯁ ꯕꯪ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯑꯣꯖꯥꯅ ꯇꯥꯛꯈꯤꯕ ꯇꯣꯄꯤꯛꯇꯨꯗ ꯑꯩ ꯈꯨꯠꯇ ꯏꯔꯒ ꯂꯥꯛꯀꯅꯦꯕ ꯌꯥꯔꯦꯀꯣ ꯑꯩꯅ ꯈꯪꯈꯤꯗꯕ ꯄꯥꯔꯠ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯑꯅꯤ ꯆꯦꯟꯊꯣꯔꯛꯑꯅꯤ ꯑꯣꯖꯥꯗ ꯍꯥꯏꯔꯝꯗꯕꯤ ꯑꯗꯨꯒ ꯀꯣꯂꯦꯖꯀꯤ ꯇꯣꯏꯂꯦꯠ ꯃꯌꯥꯗ ꯆꯪꯉꯅꯤ ꯇꯣꯏꯂꯦꯠ ꯃꯅꯥꯛ ꯁ꯭ꯋꯥꯏꯗ ꯐꯝꯃ ꯂꯩꯇꯥꯔꯗꯤ ꯋꯥꯏꯐꯥꯏ ꯐ꯭ꯔꯤꯗ ꯐꯪꯉꯦꯕ ꯃꯇꯝꯗꯨꯗ ꯐ꯭ꯔꯤ ꯋꯥꯏꯐꯥꯏꯗꯣ ꯀꯅꯦꯛ ꯇꯧꯔꯅꯤ ꯐꯣꯟꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯣꯄꯤꯛ ꯈꯨꯠꯇ ꯏꯔꯛꯄ ꯇꯣꯄꯤꯛ ꯃꯌꯥꯝꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯣꯏ ꯌꯦꯡꯉꯦꯕ ꯑꯗꯨꯒ ꯋꯤꯀꯤꯄꯦꯗꯤꯌꯥꯗ ꯀꯔꯤ ꯍꯥꯏꯔꯤ ꯌꯨꯇꯨꯕꯇ ꯀꯅꯥꯅ ꯐꯖꯅ ꯇꯥꯛꯏ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯗꯨꯗ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯦꯕ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗꯤ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯥꯏꯔꯤꯛ ꯈꯨꯇꯝ ꯑꯃ ꯂꯩꯔꯝꯃꯦꯅ ꯑꯩ ꯌꯨꯇꯨꯕ ꯑꯗꯒꯤ ꯃꯣꯇꯤꯚꯦꯁꯟ ꯃꯌꯥꯝꯗꯣ ꯐꯪꯉꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯩꯒꯤꯁꯨ ꯍꯥꯡꯉꯤꯁꯦ ꯍꯥꯏꯗꯤ ꯑꯩ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯉꯤꯁꯦ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯑꯗꯣ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯁꯦ ꯀꯔꯝꯕ ꯁꯥꯇ꯭ꯔꯗ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯀꯥꯟꯗ ꯑꯩꯒꯨꯝꯕ ꯀ꯭ꯂꯥꯁꯔꯨꯝꯗ ꯒ꯭ꯌꯥꯟ ꯇꯥ ꯉꯝꯗ꯭ꯔꯕ ꯍꯥꯏꯗꯤ ꯑꯩꯁꯨ ꯕ꯭ꯔꯦꯟꯁꯨ ꯐꯠꯇꯦꯀꯣ ꯍꯥꯏꯗꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯃꯤ ꯅꯠꯇꯦꯕ ꯑꯩꯗꯤ ꯀꯅꯥꯅꯣꯝꯅ ꯍꯧꯖꯤꯛ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯁꯦ ꯑꯩ 100% ꯂꯧꯁꯟ ꯉꯝꯕ ꯃꯤ ꯅꯠꯇꯦꯕ 50% ꯂꯧꯁꯟ ꯉꯝꯕ ꯃꯤ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯇꯥꯕ ꯉꯝꯕꯁꯦ ꯂꯤꯁꯅꯤꯡꯒꯤ ꯄꯋꯥꯔꯁꯦ ꯑꯩꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯂꯩꯇꯦꯕ ꯑꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯖꯥꯅ ꯇꯥꯛꯄꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯗꯦꯕ ꯃꯥꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯑꯩ ꯄꯥꯝꯖꯗꯦꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟ ꯏꯁ ꯗ ꯂꯥꯁ ꯏꯝꯄ꯭ꯔꯦꯁꯟ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ ꯍꯧꯔꯛꯄꯗ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯌꯦꯡꯒꯤ ꯀ꯭ꯂꯥꯁ ꯍꯪꯆꯤꯠꯀꯤ ꯀ꯭ꯂꯥꯁ ꯃꯌꯥꯝꯗꯨꯁꯨ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯔꯣꯏꯗꯕꯅꯤ ꯃꯥꯒꯤ ꯀ꯭ꯂꯥꯁꯁꯦ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯤ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟꯗ ꯁꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯇꯨꯃ ꯑꯩ ꯑꯗꯨꯝ ꯕꯪ ꯇꯧꯊꯣꯛꯑꯦꯕ ꯑꯗꯨꯅ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯀ꯭ꯂꯥꯁ ꯌꯥꯎꯔꯛꯇꯦ ꯍꯥꯏꯁꯦ ꯑꯗꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯛꯇ꯭ꯔꯁꯨ ꯑꯩꯗꯤ ꯈꯨꯠꯇ ꯏꯔ ꯂꯥꯛꯑꯒ ꯑꯣꯟꯂꯥꯏꯟꯗ ꯀꯅꯥꯅ ꯇꯥꯛꯏ ꯁꯤꯗ ꯀꯔꯤꯗꯅ ꯍꯦꯟꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯐꯖꯅ ꯄꯤꯔꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯊꯤꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒꯅꯦ ꯑꯗꯨꯗꯒꯤ ꯃꯣꯇꯤꯚꯦꯁꯟꯗꯣ ꯃꯌꯥꯝ ꯂꯥꯛꯑꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯉꯤꯁꯦ ꯍꯥꯏꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯂꯩꯗꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯖꯗꯕ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯖꯥꯅ ꯊꯤꯅ ꯇꯧꯕꯤꯕ ꯈꯪꯗꯕ ꯌꯥꯎꯔꯀꯥꯟꯗ ꯑꯇꯣꯞꯄꯗ ꯌꯦꯡꯅꯤꯡꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒꯅꯦ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯍꯥꯡꯉꯤꯁꯦ ꯌꯥꯔꯦꯀꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯌꯥꯝꯗꯣ ꯀ꯭ꯂꯥꯁꯔꯨꯝꯗ ꯏꯀꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯪꯗꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯈꯪꯉꯨꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯤꯅꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯛꯄ ꯃꯇꯝꯗꯗꯤꯀꯣ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯐꯕ ꯐꯠꯇꯕꯁꯦ ꯀꯔꯤꯅꯣ ꯀꯩꯝ ꯈꯪꯗꯕꯤ ꯄꯣꯛꯂꯛꯇꯣꯏꯅꯦ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯃꯤꯅ ꯑꯉꯥꯡꯗ ꯐꯨꯕ ꯐꯠꯇꯦ ꯍꯥꯏꯁꯦ ꯑꯉꯥꯡꯅ ꯐꯠꯇꯕ ꯑꯃ ꯇꯧꯔꯝꯀꯥꯟꯗ ꯑꯉꯥꯡꯗꯨꯗ ꯐꯨꯕ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ ꯐꯠꯇꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯉꯥꯡꯗꯨꯅ ꯐꯠꯇꯕ ꯇꯧꯔꯛꯏꯗꯣ ꯀꯅꯥꯅ ꯇꯝꯕꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯃꯥ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯅ ꯇꯝꯕꯤꯕꯅꯦꯕ ꯑꯉꯥꯡꯗꯨꯗꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯄꯨꯔꯥ ꯄꯤꯌꯣꯔꯅꯤ ꯃꯥꯗꯤ ꯀꯔꯤꯝꯇ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯀꯔꯤꯝ ꯈꯪꯗꯕꯤ ꯀꯩꯅꯣ ꯇꯧꯔꯛꯏꯅꯤ ꯑꯗꯣ ꯑꯉꯥꯡꯗꯨꯅ ꯐꯠꯇꯕ ꯑꯣꯏꯔꯛꯄ ꯍꯥꯏꯁꯦ ꯄꯦꯔꯦꯟꯁ ꯃꯃꯥ ꯃꯄꯥ ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯁꯔꯥꯎꯟꯗꯤꯡꯗꯨꯅ ꯇꯧꯍꯟꯕꯅꯦꯕ ꯑꯗꯨꯅ ꯑꯉꯥꯡꯗ ꯐꯨꯕ ꯌꯥꯗꯦ ꯑꯉꯥꯡꯗꯨꯗꯤ ꯁꯦꯝꯗꯣꯛꯀꯗꯕꯅꯦꯕ ꯅꯪ ꯁꯤ ꯇꯧꯔꯤꯁꯦ ꯐꯠꯇꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂ ꯁꯦꯝꯗꯣꯛꯀꯗꯕꯅꯦꯕ ꯑꯗꯣ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯛꯄ ꯃꯇꯝꯗꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯝꯗ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯏꯟꯁꯇꯤꯡꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯗꯨꯝ ꯌꯥꯎꯖꯔꯛꯑꯕꯅꯦꯕ ꯃꯣꯏꯗꯤ ꯂꯥꯏꯔꯤꯛ ꯀꯃꯥꯏꯅ ꯇꯧꯔ ꯇꯝꯖꯅꯤꯡꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯉꯥꯡ ꯑꯃꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯁꯦ ꯏꯟꯇꯨꯏꯇꯤꯞ ꯑꯣꯏꯅ ꯇꯝꯅꯤꯡꯉꯦꯕ ꯏꯟꯇꯨꯏꯁꯟ ꯑꯣꯏꯅ ꯌꯥꯔꯦꯀꯣ ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯇꯥꯏꯞꯇ ꯑꯗꯨꯕꯨ ꯑꯩꯈꯣই ꯈꯛꯇꯪꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯛꯇꯪꯅꯦ ꯑꯉꯥꯡꯗꯨꯕꯨ ꯂꯥꯟꯅ ꯂꯝꯖꯤꯟꯕ ꯍꯧꯖꯤꯛ ꯅꯣꯏꯁꯨ ꯊꯦꯡꯅꯔꯅꯤ ꯅꯣꯏ ꯂꯩꯀꯥꯏꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯄꯣꯛꯊꯣꯔꯛꯇ ꯉꯥꯏꯔꯤꯕ ꯑꯦ ꯕꯤ ꯁꯤꯒ ꯈꯔ ꯄꯥ ꯊꯣꯛꯂꯀꯥꯟꯗ ꯍꯧꯔꯅꯤ ꯁꯨꯂꯥꯛ ꯌꯥꯔꯦꯀꯣ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟ ꯇꯦꯕꯜꯁꯦ ꯀꯌꯥꯗꯒꯤ 1 ꯗꯩꯅ 2 ꯗꯩꯅ
to 2 1 is 2 an tor 2 2 r 4 ga si pha de aroina 2 gi lai 3 ju 3 1 is 3 are ko 3 2 r 6 ado multiplication table sulak che 2 3 4 10 bu pha da ba yaroina yare ko 10 10 1 is 10 10 2 r 20 ga yare ko si pha da ba yaroina ngang du da force to we are ko angang du di sulak hai je kaino kem khang na te ba angang du di che si kem khang na te ba hauji akhoi manipuri lai khuta ka dagi laikai da tang nei ba lai khuta yam lan da ni ko angang du masa du lai yam hayaning na sulak se pha da yaroi sine 1 2 dai na 10 mu pha da yaroi ne tan nam phu da angang du hai du ne yare ko 2 dai na 10 bo ado angang du na di yam kana hona zara pha na hona ne ki da na khoi myam je ki da na oza ki da na ma ki da na yare ko ado angang du di si khang pon de sulak je kaino khang de 3 into 2 equals to 6 hai je kaino khang bana te ba angang je si ya tra khang bana te ba angang je adagi 2 into 2 4 si ya tra khang bana te ba do nam na sim pha pol ne si like tam ba ja hawr ko dai soi dai je khoirom da si ne ba angang du na khang ba di intuitive oina khang ning e ba angang du di ado nang na sulak se tak tri memang da angang da tak tu ja bukriam da hangoi manga le yare ko hangoi manga le hangoi amam na masa tara tara poi yare ko hangoi amam na masa tara tara poi adui tari hangoi manga jina polok tari masa ke apokane sugum mayam di la kadum ne ba adui tari o hangoi manga le hangoi amam na masa tara tara po thoi thien ga dum ne mathang yare ko adui tari adudagi purina bai idea je tholak tu ne multiplication table gi idea je tholak tu ne multiply to by tari yam khat pai bane yare ko aduna 5 into 10 15 la ne yare ko se 5 sulak la tu ne 10 yu sulak la tu ne adu maina haide angang du na khang ba sumai tak ta da angang du harau ne ba hangoi ga ban wari ga lebi da aduna multiplication table adagi haide angang du na khangning se intuitive point na khangning ne ba angang si adune aina haje angang bok thok ba matam da moi da power is intuition ne intuitive idea adune intuitive way da moi tamning ne adu ba khoi mioi ba khoi mama pa oi ba khoi gyan ta da ba khoi ga jang ne ba angang do force to nang sula pha da ya de nang si pha da ya de na force to ga puri na ba je pakam taman ba ye na ba ga je pakmi pisan ba du ma kho do ngau han ba angang do adu uncle lui ni sakhi du ne ba angang je yare ko khara saw kholak bai ai uncle lui lo ro in sakhi du ne yare ko adu uncle lui hai je kana lu han gai kan da akhoi mayam la lu han ba ne angang du di uncle haira pokchar ko ne angka haira polok pane ai ta di sora pibiram ne ba intuitive boy ba we do ai di yam line ta ga yam chen sok mong da ta ga simyam je ko na la ka dunga ta ne sula kha de ado haujikan gi lai khutam je ina ai do haubaga sula pha de yaroi sine yar ko aduna ai gi ban ai channel gi man maming buk dai intuitive na je yar ko simyam de idea je phanga ga intuitive pare ai ming pare yap sala ga academy na ina ai yare ko aduna class am bang to rai class am bang to rok puduna ne nga si youtube channel ma hangam jari je sugumba khoi angka gi maths ki adu marui na ide maths angka da yam ngaujar ko mi dina ti ide physics da yam ngaujar ko mi ne adu ai gi channel jai physics gi jo hap ke khalle adu ayam di intuitive haiba pose physics da na yam lai gale maths da physics na yam lai gale ado nang topic khudimak intuitive way da tambangam taba learn to bangam taba that is the best way adu dai hena phaba kaim nei tre kai gi noi kan da einstein masa mak su adu ne ba einstein masa mak su angang oi ngai da yam gano to angang ne ba aide mi na ngang ba lausan bangam da ba yare ko khangan da ba adu gumba brain ga su kano to ba angang oi da adu gumba mi ne mi na hai kan da lausan bangam da ba lausan ba wa ba adu gumba ngam ne adu bu mana intuition haiba khulai je siznaraga intuitive way da man hek tamba every topic ko jimak sia ma intuition phang du tam gani sine intuitive way du mangon da phajana gyan ta de meaningful what is the meaning behind it to khangdribo ma khangdribo ai topic to ai thadoi saksa roi lebe mi ne aduna ma phana khangdana hojara ju yare ko yam bet childhood laitar ju yare ko lai lai su da ngang oi da hek tra ju kadorba mana intuition haiba tool sinab dai ne ba
mana famous greatest of all mayamdagi khwai chawba mi mo oigrise yare ko aduna ni ma masam ngai mi se the only real valuable thing is intuition aije sare ko aina haining da pa aijin mana te ba di mayam du dine yare aduna intuition aduna topic hudimak yare ko topic hudimak intuitive oina takpa ngambasdi why ai samak chungam jade yare ko ado yarim khaidi intuition di phangna hona ga dumne ado noi de hojik tamak pa tamne akoi ju tammi samane akoi ju ojani noi tamam tamne noi de hojik ima ba na kaisu thabak kaina piba yare ko parents na kaisu thabak kaina solam wai de noi de free time ja mayam phangine noi chatra de aduna free time du noi matam free time mayam do matam mangan du sakpudi yare ko koi belang bu chat ka dumni nang apam du to dumni ado matam di noi de mayam phangine akhoi ayon de matam yam phangdre do noi de mayam phangine haya ayon de akhoi de mayam phangine ado matam du ko matam da mang du sapudi nang topic nang na like pa gari do adugi intuition do kaino thina wono intuition do kaino do adu phangkanda any topic ma lokolo aduga intuition do phangna wono ba nang na intuition do phangkana nang won da haraw don ti yengune ai jil nang han ba ai jo han ba punsi ki han ba intuition phangi ko adu da ina haraw gi do ai ngang ai na tawra pak chalame yare ko aduga han ba intuition phangu matam da ai ngon da phaw gi do ai punsi je science tawre na phaw ya yare ko ai de anouba we ma anouba view ma phang pura anouba punsi gi kano mai wonam da lai ha ba sab mana gi khan gi ba ai de akoi world je mi myam na yeng nei ba gi gi mawong da natabi atopa mawong da yeng ba ngam gi yare ko adu ni intuition ai je ira lai pone example lam su pi ge se noi de formula je pa pha la ngone ba a plus b whole square ga si formula je hairo hai tar de eta si formula live ne eta a square yam thuna second am dai ni ko a square plus twice ab plus b square na yam thuna hai du jane ado si kari no ba a plus b whole square equals to a square plus twice ab plus b square kari no ba si gi intuition je kai no ba intuitive explanation je kai no so what is the intuition behind what is the intuition behind this formula a plus b whole square equals to a square plus twice ab plus b square pahota de phone ko si formula pahota de hole do si formula na haining is kai no ba nang di sim pha ba khatang ne kari no ba si formula ni uning is kari no intuition ai da de asing ma ma ji kana no sine yare ko kana khunga me a plus b whole square equals to a square plus twice ab plus b square aina sadi wangang lai da ado noi satra mayam dagi yeng ause yengi ba satra mayam dem ta khangba yawdi kana khangyen ta comment pirawne a plus b whole square equals to a square plus twice ab plus b square is kari no se ai formula je phabrang banate ko kari no se formula je kari yaning no ba ai noi na ngai like ta mai do yam soi re je yut ke kari no se ada comment da pinar ne khangba yawdi waran sai de wangang kamiendan da pinaro khangba yauna drabo
ꯑꯗꯨ ꯈꯪꯕ ꯌꯥꯎꯗꯦ ꯍꯥꯏꯕꯤꯔꯣ ꯑꯗꯣ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯀ꯭ꯂꯥꯁ 11 ꯍꯧꯖꯤꯛ ꯇꯥꯛꯏꯕ ꯀꯣꯔꯁꯁꯤꯗ ꯅꯨꯡꯇꯤꯒꯤ ꯇꯥꯛꯇꯣꯏꯅꯤ ꯄꯨꯡ 6ꯇ ꯀꯩꯅꯣꯅꯤ ꯐ꯭ꯔꯤ ꯅꯠꯇꯦ ꯑꯣꯡꯂꯤ ꯄꯩꯁꯥ ꯊꯤꯕ ꯁꯥꯇ꯭ꯔꯗꯨ ꯈꯛꯇꯪ ꯌꯦꯡꯕ ꯌꯥꯗꯣꯏꯅꯤ ꯑꯗꯣ ꯉꯁꯤꯒ ꯍꯌꯦꯡꯒꯗꯤ ꯚꯤꯗꯤꯑꯣ ꯑꯅꯤꯁꯤꯗꯤ ꯐ꯭ꯔꯤꯗ ꯌꯦꯡꯍꯟꯕ ꯌꯥꯅꯤ ꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯦꯡ ꯌꯥꯏꯁꯦ ꯑꯗꯨꯅ ꯌꯦꯡꯅꯤꯡꯉꯒꯗꯤ ꯑꯩꯉꯣꯟꯗ ꯑꯩ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯅꯣꯏ ꯈꯪꯉꯝꯃꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯅꯠꯇ꯭ꯔꯒꯅ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯍꯪꯆꯤꯠꯇꯩꯗꯤ ꯑꯣꯡꯂꯤꯗ ꯄꯩꯁꯥ ꯊꯤꯕ ꯁꯥꯇ꯭ꯔ ꯈꯛꯇꯪꯅ ꯌꯦꯡ ꯌꯥꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯂꯩꯔꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗꯅ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯇꯥꯛꯑꯅꯤ ꯇꯥꯛꯑꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯍꯣꯠꯍꯟꯒꯅꯤꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯇꯧꯕ ꯑꯩꯈꯣꯏꯅ ꯇ꯭ꯋꯤꯁꯟ ꯇꯧꯕ ꯍꯥꯏꯁꯦ ꯅꯣꯏꯗ ꯀꯣꯏꯁꯟꯁꯨ ꯍꯣꯠꯍꯟꯒꯅꯤꯅ ꯑꯗꯨ ꯍꯣꯠꯄ ꯃꯌꯥꯝꯗꯨꯗꯤ ꯅꯣꯏꯅ ꯍꯣꯠꯂꯅꯤ ꯐꯣꯇꯣ ꯑꯣꯏꯅ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯆꯦꯛ ꯇꯧꯕ ꯑꯗꯨꯅꯤ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯄꯩꯁꯥ ꯊꯤꯕ ꯁꯥꯇ꯭ꯔꯉꯩꯗꯤ ꯑꯩ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯅꯤ ꯊꯤꯗꯕꯉꯩꯗꯤ ꯍꯥꯞꯄꯔꯣꯏ ꯁꯤꯗꯗꯤ ꯀꯩꯅꯣ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯏꯁꯨ ꯌꯦꯡꯅꯤꯡꯉꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯣꯀꯦ ꯑꯃ ꯀꯃꯦꯟ ꯑꯃ ꯄꯤꯔꯦ ꯃꯣꯏꯔꯥꯡꯊꯦꯝ ꯇꯥꯁꯃꯤꯅꯥ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯅ ꯍꯥꯏꯕ ꯑꯟꯁꯔꯁꯦ ꯌꯦꯡꯁꯤꯀꯣ ꯃꯥꯅ ꯍꯥꯏꯁꯤꯁꯨ ꯌꯥꯏ a + b ꯍꯣꯜ ꯁ꯭ꯀ꯭ꯋꯦꯔ ꯍꯥꯏꯇꯥꯔꯗꯤ ꯀꯩ ꯍꯥꯏꯕ ꯍꯥꯏꯗꯤ a + b ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯑꯅꯤꯔꯛ ꯇꯤꯟꯁꯤꯟꯅꯧ ꯍꯥꯏꯕꯅꯦ ꯁꯣꯔꯤ ꯑꯅꯤꯔꯛ ꯄꯨꯔꯤꯅꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯗꯨ ꯅꯪꯅ ꯄꯨꯔꯤꯅꯕꯁꯦ ꯑꯦꯛꯁꯄꯥꯟ ꯇꯧꯊꯣꯔꯛ ꯇꯥꯔꯗꯤ ꯑꯦꯅ ꯍꯥꯟꯅ ꯄꯨꯔꯤꯅꯕꯤꯔꯣ ꯑꯦꯅ ꯁꯤꯗ ꯍꯥꯟꯅ ꯄꯨꯔꯤꯅꯕꯤꯔꯣꯁꯦ ꯑꯦꯅ ꯑꯦꯗ ꯃꯊꯪꯗꯅ ꯑꯦꯅ ꯕꯤꯗ ꯌꯥꯔꯦꯀꯣ ꯑꯦꯅ ꯑꯦꯗ ꯄꯨꯔꯤන ꯇꯥꯔꯗꯤ a ꯁ꯭ꯀ꯭ꯋꯦꯔ + ꯑꯦꯅ ꯕꯤꯗ ꯄꯨꯔꯤन ꯇꯥꯔꯗꯤ ab ꯃꯊꯪꯗ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯀꯩꯅ ꯄꯨꯔꯤꯅꯗꯨꯕ bꯅ ꯄꯨꯔꯤꯅꯗꯨꯕ bꯅ aꯗ bꯅ bꯗ ꯌꯥꯔꯦꯀꯣ + bꯅ aꯗ ꯄꯨꯔꯤन ꯇꯥꯔꯗꯤ ab + bꯅ bꯗ ꯄꯨꯔꯤन ꯇꯥꯔꯗꯤ b ꯁ꯭ꯀ꯭ꯋꯦꯔ = a ꯁ꯭ꯀ꯭ꯋꯦꯔ + twice ab + b ꯁ꯭ꯀ꯭ꯋꯦꯔ ꯍꯣꯏ ꯁꯤꯁꯨ ꯆꯨꯝꯃꯦ ꯑꯗꯣ ꯁꯤꯁꯤꯅꯗꯤ ꯑꯩꯒꯤ ꯑꯟꯁꯔ ꯄꯤꯈꯤꯗꯦ ꯑꯩꯅ ꯍꯪꯕ ꯀꯣꯏꯁꯟꯗꯤ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ a + b ꯍꯣꯜ ꯁ꯭ꯀ꯭ꯋꯦꯔ ꯁꯤ ꯀꯃꯥꯏꯅ ꯇꯥꯔꯛꯏꯅꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯤꯒꯤ ꯕꯤꯍꯥꯏꯟꯗ ꯂꯩꯔꯤꯕ ꯏꯟꯇꯨꯏꯁꯟꯗꯨ ꯀꯩꯅꯣ ꯁꯤꯅꯦꯕ ꯁꯤꯒꯤ ꯃꯤꯅꯤꯡꯗꯨ ꯀꯩꯅꯣ ꯁꯤꯅꯦꯕ ꯌꯥꯔꯦꯀꯣ ꯑꯩꯅ ꯍꯪꯉꯤꯁꯦ ꯃꯤꯅꯤꯡ ꯍꯪꯕꯅꯤꯀꯣ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯁꯤ ꯅꯪꯅ ꯄꯤꯔꯛꯏꯁꯦ ꯁꯤ ꯐꯖꯩ ꯌꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯈꯤꯕ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯁꯤꯅꯗꯤ ꯑꯣꯏꯗ꯭ꯔꯦ ꯌꯥꯔꯦꯀꯣ ꯑꯩꯅ ꯍꯪꯉꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯃꯤꯅꯤꯡ ꯀꯩꯅꯣ ꯁꯤꯅꯦꯕ ꯃꯤꯅꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯌꯦꯡꯁꯦꯕ ꯑꯗꯣ ꯁꯤ ꯇꯧꯔ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯇꯧꯁꯤ ꯉꯁꯤꯒꯤꯗꯤ ꯏꯟꯇ꯭ꯔꯗꯛꯁꯟꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯦꯠꯁꯇ ꯇꯦꯀꯜ ꯇꯧꯒꯅꯤ ꯏꯟꯇꯨꯏꯁꯟ ꯍꯥꯏꯁꯤ ꯀꯩꯅꯣ ꯌꯦꯡꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯁꯤ a + b ꯍꯣꯜ ꯁ꯭ꯀ꯭ꯋꯦꯔ = a ꯁ꯭ꯀ꯭ꯋꯦꯔ + twice ab + b ꯁ꯭ꯀ꯭ꯋꯦꯔ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯉꯁꯤ ꯋꯥꯏ ꯈꯅꯥꯎꯁꯤ ꯌꯦꯡꯉꯁꯤ ꯅꯉꯣꯟꯗ ꯁꯤꯔ ꯔꯦꯛꯇꯦꯡꯒꯜ ꯑꯃ ꯂꯩꯔꯦ ꯁ꯭ꯀ꯭ꯋꯦꯔ ꯑꯃ ꯂꯩꯔꯦ ꯁꯤ ꯁ꯭ꯀ꯭ꯋꯦꯔ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯗꯤ ꯅꯪ ꯁ꯭ꯀ꯭ꯋꯦꯔꯁꯦ ꯄꯥꯔꯠ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯪ ꯑꯦꯒ ꯕꯤꯒ ꯂꯩꯌꯦ ꯁꯤꯗꯩꯅ ꯁꯤꯕꯨꯛꯁꯦ ꯑꯦꯅꯦ ꯂꯧꯔꯁꯦ ꯂꯧꯔꯦꯀꯣ ꯑꯗꯣ ꯁꯤ ꯂꯦꯝꯍꯧꯔꯤꯁꯦ ꯑꯩ ꯕꯤ ꯊꯣꯟꯒꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯗꯩꯅ ꯁꯤꯕꯨꯛ ꯁꯥꯡꯉꯤꯁꯤꯅ ꯑꯦ ꯁꯤꯗꯩꯅ ꯁꯤꯕꯨꯛ ꯁꯥꯡꯉꯤꯁꯤꯅ ꯕꯤ ꯌꯥꯔꯦꯀꯣ ꯑꯗꯣ ꯁꯤ ꯑꯩꯅ ꯁ꯭ꯀ꯭ꯋꯦꯔꯅꯦ ꯍꯥꯏꯈꯤꯕꯗꯣ ꯁ꯭ꯀ꯭ꯋꯦꯔꯅꯦ ꯍꯥꯏꯈꯤꯕꯅꯤ ꯅꯪ ꯆꯞ ꯃꯥꯟꯅꯅ ꯁꯤꯗꯁꯨ ꯅꯪ ꯄꯣꯏꯟ ꯑꯃ ꯊꯝꯃꯒ ꯌꯥꯔꯅꯦꯕ ꯁꯤꯗꯩꯅ ꯁꯤꯕꯨꯛꯁꯤꯅ ꯑꯦ ꯌꯥꯔꯦꯀꯣ ꯁꯤꯗꯩ ꯁꯤꯕꯨꯛꯁꯤꯅ ꯕꯤ ꯌꯥꯔꯦꯀꯣ ꯁ꯭ꯀ꯭ꯋꯦꯔꯅꯤꯅ ꯁꯥꯏꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯁꯥꯡ ꯃꯥꯟꯅꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤ ꯑꯍꯥꯟꯕ ꯁꯥꯏꯠꯁꯦ ꯀꯌꯥꯝ ꯁꯥꯡꯉꯦ ꯑꯍꯥꯟꯕ ꯁꯥꯏꯠꯁꯦ ꯀꯌꯥꯝ ꯁꯥꯡꯉꯦꯁꯦ ꯁꯤꯒꯤ ꯁꯥꯏꯠꯁꯦ a + b ꯁꯥꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯒꯤ ꯁꯥꯏꯠꯁꯦ ꯁꯤꯗꯩꯅ ꯁꯤꯕꯨꯛꯅ aꯅꯤ ꯂꯦꯝꯍꯧꯔꯤꯁꯤꯅ bꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯦꯔꯁꯤꯒꯤ ꯁꯥꯏꯠꯁꯦ ꯀꯌꯥꯝ ꯁꯥꯡꯒꯦ ꯍꯥꯏꯕꯗ ꯄꯨꯂꯞꯅ a + b ꯍꯥꯏꯇꯥꯕꯅꯤ ꯌꯥꯔꯦꯀꯣ ꯁꯤꯒꯤ ꯁꯥꯏꯠꯁꯤꯁꯨ ꯀꯌꯥꯝ ꯁꯥꯡꯉꯤꯁꯦ a + bꯅ ꯁꯤꯁꯨ
यानिंगेको अदो अइना होजे सेक्शन अमा थोलक्तोरे सेक्शन अमा खाइदोरके सेक्शन से कई सेक्शन वाइ कांदा सिनि समनरागे भाई खाइदलाजे यारेको सिनि समनरे अदुगा सब मानाना आई बी गे सांगबजे बी जे सिरेना सिबुक सांगिदना अदु सब मानाना बी गे सांगबजे सिलबगे सिरेन सिबुक बी सांगले यारेको सिरेन सिबुक बी सांगले अदुगा सिजु सेक्शन तौथोजे सिरेन सिबुक समनरजे यारेको अदु इतारी हौजि उदुइ नंग उरिजे कइनो हाइ कांदा सिरेन सिबुक सु बी ए सांगनी यारेको सिजि नसाइ बी सांगे हाइग्रमनि तो सोमदा बी सांगे हाइग्रमनि बी लेरा यारे सिजु के सांगनी अदुदि ए सांगनी कइनो हाइ कांदा तुनना अदुम उरमनि ऑपोजिट नि जे माना दुनि अदु इतारदि सिगि असौबा स्क्वायर जे नंग कया थोन खाइदो करे मरी थोन खाइदो करे असौबा स्क्वायर मरी थोन खाइदो करे अदो रेक्टेंगल मरी थोन खाइदो करम तो अमा अनि अहुम मरी अदो सिगी एरिया यंगजिने सिगांग जिगी एरिया जे कना होइने अहम रेक्टेंगल जे सी रेक्टेंगल जिनि तो सी रेक्टेंगल जिगी लेंग कना नो हाइ तारदि ए नि तो सिगी रेक्टेंगल मसाज नि को अहम रेक्टेंगल जा सिगी लेंग कना नो हाइ तारदि ए ने ब्रेड कना नो हाइ तारदि बी ने तो अब सी रेक्टेंगल की एरिया से कना हाइ तारदि लेंग इनटू ब्रेथ ए इनटू बी यार कनेबना यारेको अदो सिगी रेक्टेंगल ने हाइबाने सिदी स्क्वायर तारनी कइनो हाइ कांदा मागी साइड अनि सांग मानग्रमने साइड अनि सांग मान तादे लुइ सांग मानराने यारेको सी स्क्वायर तारे सी स्क्वायर निना रेक्टेंगल ने हार यारेको अदो इतार सिगी रेक्टेंगल की एरिया पुथवाइ सिजु लेंग इनटू ब्रेथ मा लेंग जु बी ओरे ब्रेथ जु बी ओरे अदो बी स्क्वायर बी इनटू बी लेंग टू ब्रेथ बी इनटू बी स्क्वायर सिरजु ले तो अनि वाले को सिजु रेक्टेंगल नि माइ लेंग जन क्या तार बसिने ए ब्रेथ न बी अदो ब्रेथ सिजु ए लेंग टू ब्रेथ ए स्क्वायर यारे को अदो सिंगांग जिदि सिंगांग जु समान ये नसाइ दु माइना सि लेंग न बी तारे ब्रेथ न क्या तार बे ए तारे अदो मागी एरिया जे क्या तार बे ए बी यारे को अदो सिगी अचौबा रेक्टेंगल जे मु यंग जे को सिगी अचौबा स्क्वायर जे से असौबा स्क्वायर पुलप से हाइ तारे मरी जे नतबि मसा मसा मरी जे नतबि असौबा जे मागी साइन जे क्याम सांग याबा सी साइड जु a प्लस b सांग मि सिजु a प्लस b सिजु a प्लस b सांगनी ए कगिनो हाइ कांदा सी साइड जि पुलप सांग बाइ तारदि सी बुक चले सी बुंग तिन जना पनि a प्लस b सोम जु a प्लस b सी स्क्वायर नेबा रेक्टेंगल निखल जु यारे अदु मागी एरिया सी असौबा जि पुलप सिगी एरिया जि क्या तादु बा लेंग इनटू ब्रेड हाइबने दुने a इनटू b इनटू a इनटू b हदि a इनटू b स्क्वायर ने सॉरी a plus b into a plus b यारे को सिगी असौबा जिगी एरिया जे कना ताने बा a plus b होल स्क्वायर तानी जे सुमम नत्रो क युनाइ कान मसे स्क्वायर ने बा स्क्वायर वे तारदि साइड तो सांग सब मानरनी अदो स्क्वायर गी एरिया आइ तारदि साइड टू द स्क्वायर का बिउ हाबनी अदो साइड टू द a plus b ने अदो स्क्वायर का अदो a plus b होल स्क्वायर आइ जे कनाम तना तियाबा सिगी असौबा रेक्टेंगल नत्रो स्क्वायर जिगी एरिया ने अदो स्क्वायर जिनंग करी थोकी मरी मसुंग मरी थोंग खाइदोकीबा कना कना थोन खाइदोके अहानबदा सिगी a स्क्वायर हाइबा मा मथंगदा ab हाइबा म ab हाइबा म जुलैगी अनि जे पुलगा ट्वाइस ab प्लस अहम सुबदा b स्क्वायर हाइबा म लैगी सि मयाम जे तिनजनरा सेम गेम ने से असो स्क्वायर जे अदो नंग सि मानरने कहिनो हाइ कांदा सि मरी जे पुंजन दादि असोबा गी स्क्वायर तारोइदो अदुना a plus b whole square equals to a square plus twice ab plus b square ताइने सिने बे intuition आइ जे the intuition behind this formula यार को the meaning behind this formula अदुना intuition आइ जे कइनो ngasi दे खंगो खंगे आइना साइने ngang जे intuition आइ जे कइनो सिने अदो खंगमनि आइना जोइना सादावि अदुना any topic नंगना तंबा मतमदा intuition फंगनबा दुम होनागदम अदो ngasi की topic सिदि how to study maths हाइबने यार को अदो कमाइ तोर maths study तौने आइ जे नाइ गरे intuition फंगनबो होनारो every topic अदो maths सिदि नंग साबा थकबा लोइ होत के दुमने आइ जे maths आइ आइ तारे अदो ngasi की दिसवाइदा लोइसलजि तो हायेंग दगी कइनो होरजि अखोइगी लाइक ताकपा होरजि असिदि जस्ट कइनोनि introduction ni maths kamai tor tangmani how to study maths do hayeng degi akoi na like yaurga class 11 gi
ꯑꯍꯥꯟꯕ ꯆꯦꯞꯇꯔ ꯁꯦꯠ ꯍꯥꯏꯕꯅꯤꯀꯣ ꯁꯦꯠ ꯍꯥꯏꯁꯤ ꯀꯩꯅꯣ ꯇꯥꯛꯄ ꯍꯧꯔꯁꯤ ꯑꯗꯨꯅ ꯍꯌꯦꯡ ꯐꯥꯎꯗꯤ ꯚꯤꯗꯤꯑꯣ ꯐ꯭ꯔꯤꯗ ꯌꯦꯡꯕ ꯌꯥꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯣꯡꯂꯤꯗ ꯀꯩꯅꯣ ꯄꯩꯁꯥ ꯊꯤꯕ ꯁꯥꯇ꯭ꯔ ꯈꯛꯇꯪꯅ ꯑꯍꯨꯝꯁꯨꯕ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯣꯡꯂꯤ ꯄꯩꯁꯥ ꯊꯤꯕ ꯁꯥꯇ꯭ꯔ ꯈꯛꯇꯪꯁꯨ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯛꯀꯅꯤꯀꯣ. Okay. See you in the next video.